Wari Safuna tabiribasingbu taramna okchari. Ngasi amuk tabiribasingidamagta puduna lakchuriba yamna nungairagadaba wari asiki maming hostel dugi thaudo. Wari asibu ibirakliba Chanbi Laitanthem. Lobirasi Chanbi Laitanthem gi hostel dugi thaudo. Sana tabro haugulo. Se nangbu thengdribro ngasi netro nang chatkane do tabro imana kaurise. Sana Madi Mamanaga Kauri Badu, Tadaba Makai, Nakal Amadu Ontoklaga, Amuk Tumki. Pai Pai, Tumuko Nang, Pabung Haruki, Nang Tumuko, Ningai the Tumlamba Sanadu, Mapapalak Badudadi, Tumlamba Dagi, Puk Hawalagari. O Palem, Nataya Wachareko, Asuk Patu Imasibu, Karino Kangdeva. Magi no Pasi the Paugase, Yam Tamlimber Kangdeva. Asi Haraga, bathroom the chunky. Jaubina. Iru mai thajaraga tholoko ima sak thina batoram lage hostel changbodo amuk thengkini ngai hakki matung sanadu hostel changnaba loisin bu loiraduna maki kadagi kumtharaklami aduga chawban hari sana nangi pochai si thau bugati leitre ko leitre pabung loisure adu pabung ai unaba toina lauko karigi laktani isagi naktabu lao chalse thengkrani Mama, nang bulao one, isa se thieng khrani ne. Chaubina. Laila emoi pabu. Ngai hakki matung sana hoisu hostel yoruk laduna changlak lami. Hostel mafam duda sana na khong hek thangjilak pu matamda masada aki tujungbo ihul ama phaurak lami. Sana du changak na mafam adu koi ni yenglak lami. Mafam du ubada masadu tu khyau chungmi. Hostel dubu senanabu thamba warden nupi adun hari. Aikoi gi se room amadami taruk ti lehen bani. Ujana haiman badagi mi hela so ayaba pijar bani. Ibema nanga tareti sure mathaki room sida leiduse. Room singse ahangba amata leitre tawrise. Aduna noi tare adum leminaro ko. Sanana hoi mem matang sida chawban hari. Sana nang su noi mem ga changminaro. Babung oisu halage ko phajana lai ko hoi pabo sana mama hoi amuk chaluki ge ko warden nupi aduna lamjing laga sana na lai gedoriba room tamna changmin naraklami sandi oibana kanam chathok lamde room dugi nupi macha mayam dusu loina lairami mafam du yobaga warden nupi aduna hari angangsa masi anobani ngasi dagi noiga pulap laiminagadabani ko magi tumpham pochai thambam kari do noina khara takpiro ko mem chale ko hana leiramba lembina sanagi manakta changlakdaga hangi kaiming kauge nangdi aidi sana kawe nangidi aigidi lembi kawe magina Sonia mana Purnima Asa aduga magina Jenita amasina Susitra laose nangi pochai singdo losilase Chak chabagi matam yauraduna makhoi nupi taretu mathaktagi kumtharaklami sanana maning ithang thangna lai tanjaduda mi ama khangaudana satkiba sahumduda sana masadu ikhang khangna maningdu onthoklagi yengai yengthorakpa matamdadi kana sulayamdre sana mathanta murum solaklami ai wakhalna oiramnida hausi pukaidagi minoba Aishuba ngai hakki matung mayamdu chak chaba loiraduna tumba changlakami phamung amada makhoi taretu pulap phammaga wari sanarami leiriba thongnautuda mi amana munna yenglaga leibadu atai kanana udrabasu thongnau lomda onsillaga phamliba sanana uraduna khanglau lauraga hari ima lembi asida leiriba nupisi kanano sanana mukhut thiliba adomda mayam puluptu yenglakami Kana sulayram dabaduda lembi na hari sana kaino kana inupino leisu leitana mafam sidabu kaide inupino ba Sonia na sana nangi wakal no oiram ni Purnima na mu hari matam se thenge tumna batawrase hayang muk sanarase warise ko phamung amada mi ani tumlami lembi ga sanaga tumin narami ahingi matamni Michik mirau kon tadraba mipum khudingmak ningai dana tumna khiba matamni matam natana nonglei nungsit kanna silaklami
ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯐꯨ ꯀꯟꯅ ꯒꯝ ꯒꯝ ꯃꯈꯣꯜ ꯊꯣꯛꯅ ꯌꯩꯔꯛꯂꯝꯃꯤ ꯅꯤꯡꯉꯥꯏꯗ ꯇꯨꯝꯂꯝꯕ ꯁꯅꯥꯗꯨ ꯃꯈꯣꯜꯗꯨꯗ ꯃꯤꯀꯞ ꯈꯥꯡꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ ꯁꯅꯥ ꯃꯥꯗꯤ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯂꯦꯝꯕꯤꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯅꯤꯡꯉꯝꯗꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯁꯅꯥꯗꯨꯗꯤ ꯈꯣꯟꯖꯦꯜꯗꯨꯅ ꯍꯦꯟꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ ꯃꯐꯝꯁꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕ ꯖꯥꯠꯂꯥ ꯑꯩ ꯃꯐꯝꯁꯤ ꯂꯩꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯣ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯀꯞꯅ ꯀꯞꯅ ꯋꯥ ꯍꯥꯏꯔꯝꯕꯗꯒꯤ ꯁꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯠꯀꯅꯤ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯃꯗꯨꯇꯅ ꯑꯩꯒꯤ ꯑꯄꯦꯟꯕꯅꯤ ꯅꯨꯄꯤꯗꯨ ꯈꯥꯛꯅ ꯈꯥꯛꯅ ꯄꯦꯟꯅ ꯅꯣꯛꯂꯛꯏ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯃꯐꯝꯗꯨ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯅ ꯂꯩꯈ꯭ꯔꯦ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕ ꯃꯇꯧꯒꯨꯝ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯌꯥꯝꯗꯨ ꯍꯧꯒꯠꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯅꯔꯝꯃꯤ ꯁꯅꯥꯅ ꯃꯥꯗꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯅ ꯈꯔ ꯊꯦꯡꯅ ꯇꯨꯝꯈꯤꯕ ꯑꯣꯏꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯗ꯭ꯔꯤ ꯄꯨꯔꯅꯤꯃꯥꯅ ꯁꯅꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯃꯒ ꯍꯧꯗꯣꯛꯂꯝꯃꯤ ꯁꯅꯥ ꯇꯥꯕ꯭ꯔꯣ ꯊꯦꯡꯉꯦ ꯍꯧꯒꯠꯂꯨꯁꯦ ꯁꯅꯥ ꯃꯁꯥꯗꯨ ꯌꯥꯎꯋꯣꯜꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯍꯪꯂꯛꯏ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯄꯨꯡ 8 ꯇꯥꯗꯧꯔꯦ ꯋꯥꯔꯗꯦꯟꯅ ꯆꯩꯔꯛꯂꯅꯤ ꯁꯠ ꯍꯧꯒꯠꯂꯨꯁꯦ ꯕ꯭ꯔꯁ ꯇꯧꯔꯨꯔꯣ ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯅꯕ ꯁꯅꯥꯁꯨ ꯍꯧꯒꯠꯂꯒ ꯕ꯭ꯔꯁ ꯇꯧꯕ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁ꯭ꯇꯗꯤ ꯔꯨꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯂꯥꯏꯔꯤꯛ ꯄꯥꯅꯔꯝꯃꯤ ꯁꯅꯥꯅ ꯑꯁꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ ꯑꯁꯥ ꯃꯐꯝꯁꯦ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯇꯝꯅꯕ꯭ꯔꯣ ꯁꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯁꯥ ꯃꯁꯥꯗꯨ ꯏꯉꯛ ꯉꯛꯅ ꯁꯅꯥꯗ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯥꯏꯗꯩ ꯇꯝꯅꯕꯅꯣ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯑꯗꯨꯝꯕꯒ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯅꯪꯒꯤ ꯋꯥꯈꯜꯗꯨꯅ ꯄꯪꯈꯟ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯩꯈꯣꯏ ꯑꯁꯨꯛꯀꯨꯅ ꯂꯩꯔꯛꯏꯁꯦ ꯀꯩꯝ ꯇꯧꯗꯦꯀꯣ ꯑꯗꯣ ꯅꯪꯅ ꯇꯝꯅꯗ꯭ꯔꯣ ꯍꯪꯉꯤꯁꯦ ꯀꯔꯤ ꯇꯧꯕꯕꯨ ꯌꯥꯎꯒꯦꯕ ꯁꯅꯥꯅ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯅꯣꯏ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅ ꯀꯞꯄꯒ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯏ ꯁꯥꯎꯁꯨ ꯌꯥꯝ ꯁꯥꯎꯏ ꯃꯐꯝꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒ ꯂꯩꯕꯖꯥꯠꯅꯣꯕ ꯀꯩꯝ ꯇꯧꯔꯝꯃꯣꯏꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯇꯟꯖꯥꯗꯨꯗ ꯋꯥꯔꯗꯦꯟ ꯑꯃ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯉꯥꯡꯁꯥ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯨꯔꯣ ꯂꯣꯏꯔꯒ ꯀꯣꯂꯦꯖ ꯆꯠꯅꯕ ꯂꯣꯏꯁꯤꯟꯅꯔꯣ ꯃꯌꯥꯝꯗꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯃꯦꯝ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯥꯝꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯀꯣꯂꯦꯖꯇ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯅꯔꯒ ꯆꯠꯈꯤ ꯃꯇꯝ ꯃꯥꯅ ꯂꯦꯞꯄ ꯂꯩꯇ ꯆꯠꯈꯤꯕꯅ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯅꯥꯗꯨ ꯀꯣꯂꯦꯖ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯔꯨꯝ ꯆꯪꯂꯛꯄꯗ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯍꯜꯂꯛꯂꯝꯗ꯭ꯔꯤ ꯊꯣꯡꯗꯨ ꯉꯥꯁꯤꯜꯂꯝꯂꯒ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯊꯣꯡꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯂꯝꯃꯤ ꯉꯥꯜꯂꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯁꯅꯥꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯨꯕ ꯇꯧꯗ ꯃꯃꯥꯟꯅꯕꯤ ꯂꯥꯛꯄꯒꯤ ꯋꯥꯈꯜꯗ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯀꯣꯛ ꯆꯪꯂꯛꯎ ꯀꯩꯗꯧꯔꯒꯦ ꯑꯗꯨꯋꯥꯏꯗ ꯊꯣꯡ ꯊꯤꯜꯂꯒ ꯂꯩꯇ꯭ꯔꯁꯨ ꯊꯣꯡ ꯊꯤꯜꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈꯤꯕꯗꯨꯗ ꯁꯅꯥꯗꯨ ꯊꯣꯡꯂꯣꯝꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯃꯨꯛꯁꯨ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯂꯝꯃꯤ ꯁꯅꯥ ꯃꯁꯥꯗꯨ ꯆꯤꯡꯅꯕ ꯁꯨꯝ ꯐꯥꯎꯔꯛꯂꯝꯃꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯡ ꯇꯝꯅ ꯂꯥꯛꯏ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯁꯅꯥ ꯃꯁꯥꯗꯨ ꯑꯀꯤꯕ ꯁꯨꯝ ꯐꯥꯎꯔꯛꯂꯝꯃꯤ ꯁꯅꯥ ꯃꯥꯅ ꯑꯀꯤꯕ ꯑꯃꯗ ꯃꯪꯉꯒ ꯂꯦꯞꯄꯒ ꯂꯩꯔꯤꯉꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯍꯜꯂꯛꯂꯝꯃꯤ ꯁꯅꯥꯅ ꯃꯪꯉꯒ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯅꯥꯁꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯗ꯭ꯔꯦꯁꯀ ꯍꯣꯡꯗꯣꯛꯇꯈꯩ ꯃꯪꯉꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯁꯤꯅ ꯁꯨꯁꯤꯇ꯭ꯔꯗꯨ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯀꯩꯗꯧꯔꯒꯦ ꯁꯅꯥ ꯃꯪꯉꯒ ꯂꯦꯞꯄꯤꯁꯤꯕꯣ ꯁꯅꯥ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯅ ꯏꯃꯥꯎ ꯀꯅꯥꯅꯣ ꯁꯨꯁꯤꯇ꯭ꯔꯥꯅ 이베마 ꯅꯪꯁꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯌꯥꯔꯦꯀꯣ ꯈꯔ ꯃꯪꯉꯗꯤ ꯆꯪꯉꯣ ꯗ꯭ꯔꯦꯁꯀꯥꯗꯣ ꯍꯣꯡꯗꯣꯛ ꯂꯥꯛꯑꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯨꯡ 6 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯁ꯭ꯇꯗꯤ ꯇꯥꯏꯃꯤꯡ ꯑꯣꯏꯕꯅ ꯃꯌꯥꯝꯗꯨ ꯃꯍꯩ ꯁ꯭ꯇꯗꯤ ꯔꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯊꯣꯛꯅꯔꯛꯂꯝꯃꯤ ꯁꯅꯥꯗꯨ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯃꯀꯣꯛ ꯅꯣꯡꯈꯠꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯀꯤꯕ ꯁꯛꯇꯝꯅꯤ ꯎꯔꯤꯕꯗꯨ ꯃꯁꯝꯒꯥꯗꯨ ꯀꯥ ꯍꯦꯟꯅ ꯁꯥꯡꯉꯤ ꯁꯥꯡꯈ꯭ꯔꯕ ꯃꯁꯝꯗꯨ ꯊꯥꯗꯣꯛꯂꯒ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯥꯎꯊꯣꯛꯂꯒ ꯁꯅꯥ ꯃꯉꯣꯟꯗ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯁꯅꯥꯗꯤ
ꯑꯀꯤꯕ ꯊꯨꯀꯠꯄ ꯍꯦꯃꯟꯈꯤꯕꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯒ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯏꯃꯥ ꯑꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯑꯗꯨꯃꯛ ꯂꯦꯛꯊꯈ꯭ꯔꯦ ꯁꯅꯥꯗꯤ ꯁꯅꯥꯒ ꯊꯪꯅꯅ ꯐꯝꯃꯤꯟꯅꯔꯤꯕ ꯁꯣꯅꯤꯌꯥꯗꯨ ꯁꯅꯥꯅ ꯈꯪꯍꯧꯗ ꯂꯦꯛꯊꯔꯛꯄꯗꯨꯗ ꯄꯥꯈꯠꯅ ꯁꯅꯥꯕꯨ ꯉꯥꯛꯄꯤꯔꯒ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯗꯨ ꯇꯥꯅꯅꯕ ꯃꯌꯥꯝ ꯁꯅꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯅꯕ ꯂꯩꯔꯤꯕꯗꯨꯗ ꯁꯅꯥꯕु ꯇꯞꯅ ꯍꯤꯞꯊꯍꯜꯂꯤ ꯖꯦꯅꯤꯇꯥꯅ ꯆꯠꯂꯒ ꯋꯥꯔꯗꯦꯟꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯏ ꯋꯥꯔꯗꯦꯟꯗꯨꯁꯨ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯥ ꯁꯅꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯁꯣꯅꯤꯌꯥꯅ ꯃꯦꯝ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯔꯝꯕꯅꯦ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯑꯗꯨꯝ ꯂꯦꯛꯊꯔꯛꯄꯅꯦ ꯋꯥꯔꯗꯦꯟꯗꯨꯅ ꯀꯅꯥꯅꯣꯝꯇ ꯏꯁꯤꯡ ꯄꯨꯔꯛꯑꯣ ꯂꯦꯝꯕꯤ ꯕ꯭ꯔꯞ ꯕ꯭ꯔꯞ ꯆꯠꯂꯒ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯒ ꯋꯥꯔꯗꯦꯟꯗꯨꯗ ꯄꯤ ꯋꯥꯔꯗꯦꯟ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯕꯣꯇꯜ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯔ ꯍꯥꯞꯂꯒ ꯁꯅꯥꯒꯤ ꯃꯃꯥꯏꯗ ꯈꯤꯛꯂꯝꯃꯤ ꯃꯀꯣꯛꯇꯁꯨ ꯏꯁꯤꯡ ꯈꯔꯁꯨ ꯊꯥꯕꯤꯔꯝꯃꯤ ꯁꯅꯥꯗꯨ ꯃꯃꯤꯠ ꯇꯞꯂꯤ ꯇꯞꯂꯤ ꯄꯥꯡꯂꯛꯂꯝꯃꯤ ꯋꯥꯔꯗꯦꯟꯅ ꯁꯅꯥ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯪꯕꯣ ꯍꯣꯏ ꯃꯦꯝ ꯋꯥꯔꯗꯦꯟꯅ ꯑꯗꯨꯗꯤ ꯔꯨꯝꯗ ꯆꯪꯂꯒ ꯐꯖꯅ ꯄꯣꯊꯥꯔꯨꯔꯣ ꯁꯅꯥꯅ ꯌꯥꯅꯤ ꯃꯦꯝ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥꯔꯒꯦ ꯋꯥꯔꯗꯦꯟꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯃꯤꯆꯩ ꯈꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯁꯅꯥ ꯂꯝ ꯍꯦꯟꯒꯅꯨ ꯍꯥꯟꯅ ꯐꯖꯅ ꯄꯣꯊꯥꯀꯣ ꯂꯥꯏꯔꯤꯛꯇꯣ ꯀꯣꯟꯅ ꯐꯖꯅ ꯄꯥꯔꯣ ꯂꯦꯝꯕꯤ ꯅꯪꯒ ꯂꯩꯃꯤꯟꯅꯔꯨꯔꯣ ꯃꯊꯟꯇ ꯔꯨꯝꯗ ꯂꯩꯕꯗꯣ ꯃꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯂꯦꯝꯕꯤꯅ ꯍꯣꯏ ꯃꯦꯝ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯅ ꯁꯅꯥꯕꯨ ꯃꯈꯨꯠ ꯁꯝꯕꯤꯔꯒ ꯔꯨꯝ ꯇꯝꯅ ꯆꯠꯈꯤ ꯋꯥꯔꯗꯦꯟꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯥ ꯅꯁꯥ ꯅꯁꯥꯒꯤ ꯅꯊꯧꯁꯤꯡꯗꯣ ꯇꯧꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ ꯋꯥꯔꯗꯦꯟ ꯑꯗꯨ ꯆꯥꯎꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯆꯥꯎꯕꯤꯅ ꯍꯥꯏ ꯏꯆꯥ ꯁꯅꯥꯗꯨꯕꯨ ꯍꯩꯅꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯐꯝꯗꯨꯕꯨ ꯆꯥꯎꯕꯅ ꯍꯦꯛ ꯂꯩꯕꯒ ꯍꯩꯅꯧ ꯍꯥꯏꯕꯗꯨꯗꯤ ꯀꯥꯏꯗꯒꯤ ꯌꯥꯔꯗꯒꯦ ꯂꯩꯔ ꯂꯩꯔꯒ ꯍꯩꯅꯔꯛꯀꯗꯕꯅꯤꯀꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯣ ꯏꯆꯥ ꯁꯅꯥ ꯎꯅꯕ ꯆꯠꯂꯨꯁꯤꯀꯣ ꯃꯣꯏ ꯄꯥꯕꯣ ꯍꯩ ꯅꯪꯗꯤ ꯉꯥꯏ ꯉꯝꯗꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯆꯠꯈꯤꯕꯗ ꯃꯉꯥꯏꯔꯤ ꯎꯅꯕ ꯆꯠꯂꯨꯁꯦꯅ ꯍꯦꯛ ꯍꯥꯏꯔꯛꯏꯁꯤꯕꯣ ꯏꯆꯥꯗꯨ ꯎꯅꯤꯡꯉꯦ ꯑꯩꯗꯤ ꯏꯆꯥ ꯁꯅꯥꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒꯤ ꯎꯅꯤꯡꯉꯤꯕ ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯤ ꯃꯄꯥ ꯑꯩꯗꯤ ꯏꯆꯥ ꯅꯨꯡꯁꯤꯔꯝꯃꯣꯏ ꯁꯤꯅꯤꯅꯦ ꯍꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯃꯄꯥꯟ ꯊꯣꯡꯗ ꯅꯨꯡꯁꯤꯕ ꯎꯠꯊꯣꯛꯇ꯭ꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯏꯆꯥ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯃꯥ ꯅꯣꯏꯅꯒꯤ ꯍꯦꯜꯂꯣꯏꯀꯣ ꯑꯩ ꯍꯧꯒꯠꯂꯦꯀꯣ ꯅꯪꯁꯨ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯪꯂꯛꯎꯀꯣ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯂꯦꯝꯕꯤꯒ ꯁꯅꯥꯒ ꯐꯃꯨꯡꯗ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯁꯅꯥꯅ ꯍꯥꯏꯔꯛꯏ ꯂꯦꯝꯕꯤ ꯑꯩ ꯃꯐꯝꯁꯤ ꯂꯩꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯅꯣꯏꯗꯤ ꯑꯝꯇ ꯎꯗꯕ꯭ꯔꯥ ꯑꯩꯅ ꯎꯔꯤꯕꯁꯤꯡꯁꯦ ꯃꯐꯝꯁꯦ ꯀꯔꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒ ꯂꯩꯕꯅꯣ ꯂꯦꯝꯕꯤꯅ ꯑꯩꯗꯤ ꯊꯦꯡꯅꯗꯤꯌꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯒꯅ ꯃꯦꯝꯗꯪꯁꯤꯔꯥ ꯑꯗꯣ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯎꯔꯤꯗꯣ ꯃꯤꯑꯣꯏ ꯃꯤꯇꯧꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯄꯤꯅꯦ ꯃꯁꯝꯁꯨ ꯌꯥꯝ ꯁꯥꯡꯉꯤ ꯑꯇꯩꯗꯅ ꯀꯩꯝ ꯇꯧꯗ꯭ꯔꯒ ꯑꯩꯉꯣꯟꯗꯅ ꯑꯇꯝꯅꯅ ꯁꯨꯝ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯃꯐꯝꯁꯦ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯗ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯈꯤꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡ ꯋꯥꯡꯃꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯂꯦꯝꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯀꯅꯥꯅꯣ ꯆꯠꯂꯤꯁꯤ ꯃꯄꯥꯟꯗ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯃꯐꯝꯁꯦ ꯇꯝꯅꯩ ꯍꯥꯏꯕꯗꯣ ꯂꯦꯝꯕꯤꯁꯨ ꯉꯁꯤꯗꯤ ꯊꯦꯡꯅꯔꯦ ꯊꯧꯗꯣꯛꯁꯦ ꯑꯗꯨꯅ ꯃꯥꯁꯨ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯅꯤꯗꯨ ꯀꯣꯟꯁꯤꯟꯅꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯁꯥꯁꯤꯡꯗꯨ ꯀꯤꯕꯅ ꯅꯤꯛꯄꯅꯗꯤ ꯂꯣꯏꯔꯕꯅꯤ ꯃꯈꯥꯗ ꯂꯥꯏꯔꯤꯛ ꯄꯥꯍꯧꯕꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯔ ꯁꯥꯔꯒ ꯆꯪꯂꯛꯂꯝꯃꯤ ꯔꯨꯝ ꯑꯗꯨꯗ ꯑꯅꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯊꯥꯗꯣꯛꯅꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯀꯣꯟꯁꯤꯟꯅꯔꯒ ꯂꯩꯔꯝꯃꯤꯁꯤꯅ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯂꯛꯂꯝꯃꯤ ꯍꯧꯖꯤꯛ ꯊꯣꯡꯒꯤ ꯋꯥꯡꯃꯗ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜꯗ ꯀꯣꯛ ꯀꯣꯛ ꯆꯠꯈꯤꯕꯗꯨ ꯅꯣꯏꯔꯥ ꯖꯦꯅꯤꯇꯥꯅ ꯂꯦꯝꯕꯤ ꯅꯪꯁꯨ ꯉꯥꯎꯕ ꯌꯥꯎꯔꯕꯣ ꯁꯅꯥ ꯐꯥꯎꯕ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯅꯪ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯑꯕ ꯍꯥꯏꯕꯅꯤꯗ ꯂꯦꯝꯕꯤ ꯃꯁꯥꯗꯨ ꯑꯗꯨꯃꯛ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯖꯦꯅꯤꯇꯥ ꯑꯩꯒꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯅꯥꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯃꯐꯝꯁꯦ ꯇꯝꯅꯩ ꯅꯣꯏꯅ ꯊꯦꯡꯅꯗ ꯇꯧꯔꯤꯅꯦ
hꯧzik sana ibani na phamlaga leding ida mi amana chatpagi khonjel ne taribase aduna ne sana ibani na khonsinaraga leramido asadu sana ki manakta changsilaga hanglaklami sana ngasai lairik paringai da nangna khanguda lektharakhrido kari ubagi nova sana na aina mai se nongkhalakpadani nupi amaki akiba saktamna aingonda chadu bu makai munna yengaga lerambado madu ubadane aina kiba heman kibana lekthakibado ai mafamsi yam singne sonia na mo hari aikoina lerisisu nupi tare chapchana ni aikoina lerisi mem warden da hapirang sira kamai to bono do susitra na mo hari numin ini humni phawadi yengse hende henjil lagana hairasi mem hoida warden ga hostel gi mapu laimaga phammaga wari sanarami laimana niro angang singsi awat pa matalay taban natro hausi phawagi di laisati madam awat pa laibaga habiro madam na khara section na senabi batare angang singse hoi madam ai sena jake ado madam kai hani gi nang bo ingonda madam ngasai si angang sing larik paringai da hantakta nongna changlakpa sana haiba angang tu mamit kari kari ubana khangge pakatna lauramnaga lekthare wahi du tabada leima masadu pakatpa phawraklami aranba thabak ama tawrubagumna adubo pakhattaba karim tawduba saraga hangai angang do hujikti karim tawdrabo masaga nuaitaba leiba jala angang tu aiga lunati na maruki masani ne madam hujikpudi thoidokpa karim tawdre phare phare adudi kaimbu tawdrabadi angangi mittaga fattabugumba ubagi oiramnida hoi madam adumaina oirambu yaida adudi madam ai angang singdo amta yengsinjarukige hoi hoi yenguro warden du thokraba matung leima mathanta wakal khalaknami masindasu murum murum solaknami mafamsi thawaiduna amuk senadun leiraba jala sumaina sum tawrabadi kamdongni angangdo khudong kiba thoklabadi kamai tawni makhoi nupi tare tu tumnaba sem sanarami sanana dup leina bro leiradi amta thadoklamo lembina aingonda leibane sanana hari adudi amta thadoklamo so hoi hoi asi haraga lembi magi tarangdagi dup lauthoklaga thadoklami loiraga tumba changlaknami aduga purnima na hari ai mapan thongninge kananomta chaluse kanamta washroom changning yaudrabo asana ibe manang suba tani kai kai kre he oiba lao iwani chalurase asaga susitra gadu washroom da chatki asana aisida lekwi changruso hoi hoi ai kuiroida asi haraga changkre tanjatu da washroom gi nakal da leiriba berenda duda nupi amana nokhi nokhi chenbagi makol taraklami ahan badadi asadu karimta khalam dabani khonjel tuna mayek sengna tarak padudadi makhong ani du cheng khaibagumna kanna nigaklami kiba henman kibana wangangu faw ngamlaktre akiba pumba phajilaga kauraklami purnima loidribo kayam walige khara thun tholo loire lao chalase lao chalase asana masadu ipa pakatna masadu nikli lerambadu dangai kaidorage nangna ipa pakaliduna yare lao rum yaunaba hanamta chase wariga kona tamge asi haraga susitragi khudang du pairaga chingboy chatboy tawraga chatpa hokre ani duna rum yauramdai adwaidani khanghaude masam sangtong sangbanu pi amana mabanigi mamangda sambaga chatkibadu chatlamba ani du ngaktangdi chap lepi karino khana wakal tarak laduna nupi ani du makut chetna paishinaraga rum tamna sensin kiba nupi ani duna phibam kaina sensin lakpaduda tumlamba mamanabi singtu loina hogatnaraga ani dugi manakta sangsin narklami aduga sanana hangai asa kaitawrage na bani chelai dubo asa sorga du thabet holaga yamna wan hari susitrana toilet changkhraga aina mapanda leplingai berenda da nupi amana nokhi chen masanabagi khonjal tarakpani aduna
halakpada room yorumdaida masam sangthong sangba nupi amana ibanigi mamangmaktada sammaga chatkibani sanana aina haibaduri mafamse kainom tawi haibado tumnarasi se asumna haiduna mahai tumnaki ayukki matamni mahai college chatnaba loisinari Soniana loisinba loinarbo loiradi pulap thokrase sanana loire pulap thokrase loisinba loiraduna nupi taretu pulap thokminaraklami nupi taretu masana tamba college ta chatnaki sanasu magi college yauraduna changlaklami sum lakpada khanghaude tung halaga lakpa nupa duga thengsin nakiba sapu du khara kanbana sana du tukre nupa du phamtharaklaga asumna hari sopro aidi uhodre sorry sound ko sanana lami chatpada khara yengaga chatpadi phabani asi haraga mol iba phanek tu kanthuk-lami nupa du di sana ubada mamit kupni kaukre sana mangonda munna yenglaga lekre sanana matungda ti lami chatpada khara yengaga chatpiyo asi hairamlaga classroom tamna chatki sanadu nupa du di adumak mangaga lephori mamanaba ama changlaklaga mangaga lepliba nupa du ki lukhamdoda pak tharaga hari nangi haunabido amuk torbo nupi uba yadabado tawnu haibase kayaraga hayo haibano mangaga lepamba sayon badu makok tu nalaga hari hausigi nupi du kaide oijano nan kai udine ai madu nupi du koidaba yadre kari khupajano maidubo chingkhaina nupi etai singduna kamai toba chalo hoi adugi nupi singdudi ainaga pamdana koi khibaga nate ko sum time pass ta koi khibane adu hausiki dudi permanent oiradone ai sa sing ngori yadre matamna sum hokibana college suti loiraduna mahai thongnaraklami sanasu yum hanbagi thoglakpani sayon bana sana thoglakibadu uraduna kauраклami amta ngai bi khoba sana chalambadu chap leplaga sayon bada onsilaga kari haibiga dabno ai ko bi babu sayon bana aina haiga dori wase yam ikaiba wabudi wani ado haidabadi yadraba kai wano hekta haibiro sombo hanbo uba mikupta nungsiba phawkhre agi thamoina ai nangbu thamoi sena nungsi sanana aibu nungsi bibagi damaktadi adumu thagchari adu hausikidi ai nungsiba thamba pamjidri warobino ai amuk chesarukike asi hairamlaga sanadu get lomda thokre chingkhaidu sayon bagi manakta changsillaklaga hanglai kai hairamlage dupisina ado yaraklamne di thajadebo sayon bana yarakte asi nupise atopu nupisinga manade aduna koidaba yadre mana yadrasu chingkhaina honabiyo ai tadi yawan biraknanuko matam mana lepa leita chatkibana oirare numidangi matamdo study room da mayamdu lairik panarami tanchaduda jenitana asada onsilaklaga hari asa washroom phawbada chaminarse washroom palakpaduda asa madi thengnakiba oibana masadu nik laurami asana tuminna sum leibaduda jenitana asagi lengjumda pairaga hari washroom chaluse haraga mangaga lekhriduna kaino kai hainingino talle hairo chatpa asa madi washroom si chatti chatningdrabani adubo mamanabina nungai khiroi khallaga yaraklami aduga asana hari tandeko yare lo chalurase aduga phadhalaktradi washroom da lese haibro asaga jenitaga su washroom da lakami ani duna sum lakpada maningda kanagumba amana inarakpagi sahum phauruklami jenita di kaishu khanjilamdi magi thokpa adumak chali asa khonjel du niglapna jenita dhari jenita ibani gi maningda kanagumba ama inarakpugum tawdro as kai deno he kana inaraktorige nangi wakhalnu oiramniko
Jenitana wakalna oiramni hairakpadudadi masa mathanta henjinna khanjila male khanjaraklami asado anidu washroom yauraduna hek change tawbaga mi amana kanna chenkibagi sahum phauruklami asa masadu pakhatpana yadre pakhat nairi Jenita kananom chenkre ibanigi maningsida agi wakalna nateba aina harise phagi nateba Jenitana as nang sidiba ayengese asi haraga Jenita do mamai du laitholaga yengbani adubu Jenita ga mamai mapa sab chanana masammana ipa phana nupi amagi akiba saktamda leppaga leirambaduda Jenita de khangna ima asumna kanna lauramlaga wanthakre Jenita na kanna lauramlaga wanthakpaduda asana Jenita bo ngakpiraga Jenita kaidorage se mitpango Jenita aina kaurisi tabrangbo hausikta lepamba masammana ipa phaba akiba nupigi saktamdu mangkre lembina sanaga Jenita ga do husu phaphalakte kaido yauru jano kuiri mapani chatkibadi ibani chalaga yengusiro sanana sumine mapani halaktriko yenguse mafam sinaga khara tamnabaga law salusilo tanjaduda makhogi warden du changlakmi lembi ga sanagana chatke tawbaga warden du na hanglai lembi sana nabani kaide chatke hapno sanana mem asaga Jenita ga du washroom chatkibane ado hausi phabu halaktaba adugi kaidobo yauragena yenguge tawbani mem warden masu masada chingnaba leibana pakhalap tawna hari kayam kuirage chatkibade lao mem ga chalaga punna yengurasi lembina mem khara kuire chatkiba warden ga lembi sana makhoi ahumdu washroom tamna hathu lai asana kapna Jenita bu kauribadu laptakna lakliba ahumduna tai aduga sanana hari kapagi makhol mataribasi asagi malimem lembina mane kabribasi asane ahumdu hanadagi hena thuna lakle asana Jenita bu kolaga kablibadu ure lakliba ahumduna su aduga warden hai asa Jenita si kamay tawrino asado kapna pau tamlak nami mem aina Jenita da aina ibanigi maningda kanagumba ma inarakpagumna tawena haibane atuda Jenita na yengaga maning onthoklaga yengkibane kari akiba saktam u kharbano khangde kanna lauramlaga wantharakpane Jenita se mem warden sumai sum leirabadi afubu oraroi Jenita se rumda punaba tawsise asumna makhoi ahumna Jenita bu rum tamna thangkalami mayam changdana Jenita bu wakhal laknanaba kanna honari ngaihakki matung Jenita su wakhal taraklami warden Jenita nasadu kaim tawdraba nungaitaba leirasu memda adum hairauko Jenita na ataibudi kaim tawdre ado koksidi ngauri tawe phajana potharaga leiro aduga phajarak fatragana uli chase hoi mem asana budi haire thokdokto adu Jenita nangbu kari uhidabaga urake nangna sumna wanthare basibo thokdoktu ningsinglubada Jenita masadu tu khyau chungami aduga Jenita nari aina mai leithokpaga masamana ifa paba mamai mamit ka tu musuk muba akiba amagi saktamda nupi amaga lepaga leirambaduda pakhatkibani mem sanana mem mafamsi lairamlenda kaba ngamdaba thawai ama leiba male mafamsi mem su khalibani leiramgadabadi male ado kari thawdoktaga leikidabano haibado khangdabana maram oraga wakalsi hena wabani tawrisi noi su exam kuiram laroi lairik pafam ama khanglaroi asumna sum tawrbadi ai midam leimaga wari sanaraga kari leigedo madu khanarake pare masigi potharo noi loina ko mem su chalage hoi mem makhoi ki mem chatkraba matung makhoi taret pulap koi de phaminaraga wari sanarami aduga purnima na hai as aidi sumtal kadoriko mafamsida
kari nungi leijarum bano khalak lamane aidi Sonia na mara laitaba kisu khangjadaba akhoi hat ki khaladi thawai masu hinmale mayam si masigi maramda wakhal singsi adum leirabadi yararoi khaloduna wa atopa oin hari mayam ngasidi yam nokningo paw matamigi Susitrana kai paw no haisibo adubro ngasi se college tane aina yum hange na tholak badane nupa amana ne aise khamaga ne nungsiare lembina adudi nangdi kai khumma mage nupa duda ai hausikti nungsinaba thamba pamdri aduna warubino na hairame ya he nangso kok ya thoki ga haideba asumna wari sanabana khangaude matamdi sanana pungsu thenge tumna na batawrsi wari sinungai ngaida pung thengbaga khangdre aikosi asi hairaga tumnaba sem sanarami tanjadu dani thongduda kanna kanna thilaklaga nupigi khonjelda kapna hairakpa aibu kanbiyo mi phatabasina aibu hatkigadawre aibu kanbiyo masi haina hik launa kablakpado tummagena sem sanaramba nupi taretu tingak thongsil lomda loina miteng thamnarai thong adu hanadagi hena kanna thilaklami nupi taret adudi kibana yatre sanana thengakan sida kana oirjano yengusira akhoi pulak tholaga jenitana kina khangai hari aidi thopugise tasengna thawai du oiramni akhoi tholodi khudong tiba thopusu yai aduna thoklarose kaplamba khonjel takidre thilamba thongdusu thinba lepkre unwai mu chikna laikre asumna numit simasu haukirami ayukki matamni mayamdu breakfast saminarami sanana atopurum da laibi mamanabi Sweetie da onsilaga hanglakami Sweetie noigi room do nungdang da kaim tawdro Sweetie na kai wahong no adubo sanana ngawrbo numidang da kai tawdorige kaim tawde da khoidi Sweetie ai ngawde ko akhoi room du di laiba ngamde numidang khudingi ne tamnarise thawai amana akhoi tareti aifam ama khangdre kaino haisibo akhoi di nan gaibu khangde kayam kuirage adumai tawbudo aina ahan boarding changpo numitagi adum haureda Sweetie na adudi madam da hairaga room change tawna ba hayudana room ahangba leitre haye memna aduna ne room amada akhoi tare leiribase kaino haisibo asomna kan room amadi leiribani ne aduga kaigino memna room ahangba leitre haisibo khangde de Sweetie kai haiduno parang da sujanita do wan tharaktana mafam se thadok laga bu chaninga aduda loidore khalaga khangabane ngai hakki matung mahi college chatnaba loisinaraga college chatnaki warden nupi adu leimagi manakta lai aduga leimana niru kai wara palerage aigi nakta lai bu madam kai short pale jade madam go wari amata sananingdana sum laksabani chango sida phamo kai watana saibano madam hana so haise khrabaduni mafam si kana gumbi amagi thawai gumba leiba male angang singsi leifam khangdre ngarang da su angang amu wan tharaktana tawi angang singi exam su kuidre lairik pagadaba matam sida asumna sum tawrabadi yararo madam leimana pare athubada ai amai bi ama tawraga mafam si yengthogalage natradi angang singsi leifam amada khangroi wardena hoi madam adumaina tawbiro madam athuba matamda adudi madam ai amuk chajarukige hoi warden duna room adudagi hek thokibada khanghaude wall da theliba photo frame adu tarakpa makolduda leima masadu khangna ontholaga yengai leimai da photo frame kairaga leirambaduda angakpa amadi phawrami nungsit chitlaga tarakpani haibe sunnate masada chingnaba phawrami class op leibana sanadu mama nabiga canteen-da asapot chaba lakami bemana sana nangna leiribo hostel do leiba nungai bro kamai toge kai de nungai bano nungai ti nungdang kudingi
thawai amana adum tamnaraga leiribase nei phamam khangtre hongbasu yadagom taw mathayam sare adudi noi madam du da hairaga amai bi ma tawraga yengthogaludana mem warden du nadi ngasi madam duga wari sanani na haibani nakal dagi nupa amagi khonjel tarak lami sanaga bemagado kaurakliba adomda kanano khana yengthoklami sayon baga chingkhaiga leppaga lerami aduga bemana kai lerage sayon ba sana koribo sayon bana sanaga wari mata sananingba adugini bemana nangdi sanaga kari wari saningai lege aisu khangba yaroidro yaida adubadi kaidobagi yaroidono aduda sum ikaiba sanana marak patthalaga hari bema sasilo ai ma kanano su khangde maming su khangde masa khangdaba miga wari sanaba hunadi asi haraga bemagi khudang pairaga chingnaga canteen tamna chatkre chingkhaina sayonba asigi nupisi yarakani haiba thajadi haidi thajabagi wangmuda leikreba nang masak phawba khangbidri duni takpa po kaladi nungda sutumi haidu khangdro takpa lepiati sanaga bemaga su phampham jaga ama yengaga phamlami sagadaba singsu haikre asabot purakpa ngaibu oina wari sanarami bemana sana sayon bana nang bunuk sijaba maline magi moongdo as aduna padugi wana trabadi leitrabona ayam taningde sarakano wasingsi haina sana khara sauningna bemana phamliba maningda yengpani adubo nupi amagi akiba satamda ningamdana sanada yengaga lerambadu ubada sana ikhang khangna kanna lauraga makut anina mamai khumlaga leikre sanana khanghaudana khanglaw laurpuda bema masu khangi bemana sana kaidorogi khanglaw laur idubo sanadu mamai aduma khumlaga kina hari bema nangi maningdagi nupidu kanano ai magi saktamdu yam kiye bemana aigi maningdadi kana sulaitana yengoto kana sulaiti sanadu kina makutu tapna haidoknaga yenglai hauchikta ningamdana yenglamba nupigi saktamdu leiramdre sana makoktu koilei leiraga yenglai adubu leitre mangkre ngai hakki mamangda leiramba nupigi akiba saktamdu chaubina moi babu hayeng di nongmai singsu oibanina isa amta unaruseba isa do udaba kuire kari walibono su hangnaba hai nanga na saga unadabasi sahi ani ahum helabadu mangairene nangi wakhalse ha moi papungdi isabu ninga moi haiba khangi adunane nongmata isagi nakta satsi haidrido chaubana yare mama nangna bu hairadi loina chume mayam dusu college hanarakpagi dress sense taunarami tanjaduda warden du changlakami lembina mem changbiro kai habigedabno mem warden ataygi nateda ngasaido aina madam da wari sarabane madam na so athubada maibi ama kauraga mafamse yangalaga harakpane wafamse haigena changakpani da memse sanana mem athuba matamda asumna sum tawribagi maramsi khangdokpiyo thawai se yam chakna wana leiba male ayuk numidang khaida aigi tung koini inare ngasai da su aigi mitmangdani ningamdana aingonda yengambado wardena ai madam se giri taksinke wafamse pare noisu college halakpagi waramani ngayak pothajaro hoi mem numidangi matamni leimadu magi ka du da phamlaga wakhal mawol khalami son thangnana su asumna hari kaigumba ina mabi kaurga mafamsi yengalabadi haukiba thodok bomba khanglani aigi ijat pumslorani matau karamna wafamsi thaidokani ai kanpham kangde tanjaduda leimagi kada leiriba chairdu thok nomlai wakal amada leiramba leimadu makhol da gyan taraklami makhon du kadom dano khanna yenglakbani adubo chairdu na thok nomlambadu ubada leima lawai luton satkre nomlamba chairdu chap lepkre
lei madu sor ama nena tana hondo ke tobaga tanja du dasu bathroom da ising thadok pagi makhol tarklami ising thadok pagi makhol du da lei madu kina bathroom tamna lai bathroom dagi kitang lapthok na leplaga kanano bathroom da lei ribudo sukum kumlak tabatuda handak mukti kharak kalap na hanglai kanano bathroom da lei ribudo taramba ising makhol da su takidre lei masu tapna changlaklega bathroom du thong hanglaga yengi kana leibage khana thong hanglaga yenglubadadi kana su mafam du da leiramdre bathroom gi thong adu lonsilaga mai hek leithorpaga khangaude leimagi ngaksam du tap lagalaga wal du thamba leimadi nupi du gi saktam du ubada kibana loikre ngaksam da lagat kiba oibana wa machet amata ngangba ngamlamde leima madi makhong du pidring kaurmi akibagi saktam oirba nupi du na sauna yarakta ngangduna hari namana sana natra aibu minung silaita hatpi kiba ai kari rano na chanu pa okta badugi hakanda lanjadabi aibu aran matan kiba natra aina namana sabudi kaidau nungda lemna khak tharoi otkini ikut pendri fawu otkini leimagi ngaksam lagal lambadu khangtha thadok lami leimadu makut ani duna ngaksam duda nan duna lok kangkhu khurak lami nupi du adumak sauna makha tarai nasanu paduna aibu aduk minung silaitana hatkibaduna aigi thawaina ingna chingna lairam lenda kaba ngamdabani ikutsina nasanu pabu hatri fawadi ai lairam lenda kaba ngamlaroi leimadu mara leirubu oibana kari su haiba ngamdana tuminna lepaga leirami nupi du khakna noklaga mangki table da leiriba leimagi phone du ring thinglak lami phone gi ring aduda leima masadu ikhang khangi sangsilaklaga phone du paikatlaga kanano yengi masano paro sangi oirambaduda paikatli phone du hello rosana ima kaidoramino sakto pagi sum potharamani o ado ima hangchito ticket kai ai tholakani kaino ibungo ima do hoi mai kaimta haidana ticket kaklibadi aina mafamduda adum layu haiba natra mafam sita laklaga nang khudong tiba thoke haibra ima kai khudong tiba thokadorige aidi khangde hangchito soidana tholani bungo nang imana hairisi gyan taw nang haukiba thodok tu kaurba adu koiraba wadubu hausikte imana puthoga hairisi tandro sikraba mana ingonda kaidobu ngamdorige leimana bungo thoksadaba tawno imana hairibase masi ilo isagi punsibu khudong tiba thoningde ima yarse ai tholakadaba numituda pau phauruklage ima sutumbiro ai thamlage ko ima phone do nakanda thamkhraga leima matha sana makok tu pairaga laikre pangna panba miyoibani tungda kari thonglakani khanthada apambaduna thumatpa henman kibana afafata kari su khanthadana apambada pangthokpa miyoibani atiyada mangdun leiramba nong mapai singdo haitharakle leimai thakta akhak arau ga loinana churi banong tusu adukki mati kan churami mayam do study room da lairik panarambani nong kan tarak paduda mai sumut kirami masa gi phone gi flashlight tu thanaraklami warden du changi room du gi thongnau du hangaga leibudu uraduna warden hairi suite nangna matai khara thange aduna thongnau do amta lonsilo nong sisu yam kali tawrise suite du phamlambadagi hawatlaga thongnau tamna lai thongnau du lonsinge hek tawbaga khanghaude suite ki ngaksamda makhut amana ta pairakwa suite du kanna hekta ima lauruklami mayam du suite tamna chensin naraklami suite gi ngaksamda pairakwa misak tu su adumak mangkre aduga wardena suite kaidorge adukana lauridubo suite sorga du thabet holaga yamna ki na hairi ma'am kanano mana ai ngaksam sida khangpai paisela ine adugine aina kana laure ido wahi tu tabada warden amadi sana hoigi kangbu gaidu loina gyan tarami
Warden Angsa nasana sagi pampam do pamnaro adugo lairik tu panaro mem kenda loruge ko asi hairaga warden du chatkre asumna numit simasu hokre ayukki matamni mayam do breakfast sanarami lembi na hai sana nangwanda nungsiara ko nupado kay mahektrabo as kaide hairak tabano da tung ko ineg inay kay nupano khangdeba aidi college ka mata chandrabani ma thengni khanmada as nangsu thamoi kanmali he nupaduna nang nungsibaine ikai khangda khai hanjin tanarak libado kok yabi khro ke dorake suiti tu prap sangsilak laga hari sana aingon ngarang aigi ngaksam pairak pamido nangna nan aingon do wari libado adugi mi tu oidoiro sana na oidoine suiti nai as adumai na tawrade ay mapum sida laibang amloye ay di heart su yam sole pakat pugumba se yadabani lembi na ay koy mayam layri sidi kahina su kanjilino suite khallagan hen bane akiba pakat pa hen base tanjadu da laimadu changlak lami satra mayam duna wis pirak lami good morning ma'am laimana morning isa singi awat pa krem ta leitaba natro leiradi noigi warden de hekta haidone ko hoi ma'am kari su tawram daba mafam do khanghaude nungsit kan na silak lami nungsit tu kan man bana hangliba thonglau sing do gam thingsilak lami ai haktang da tawrakliba matau do leiriba mayam do angak pa phaunarami leimana kai tawrabuna nungsise patam yam chade da leptana leiramba sana do floor da tu thakiba khanghaude sanaga lepaga leiminaramba lembiga suitiga do pakhatna sanabu konkit piraga kaurami sana tabro sana asumna kawi leimadu sangsilaka kamai wantara ino sana se lembina mem lepminarambane mathanta wantarakpane mamit uisilaga lembina kolaga leramba sanadu khanghaude mamit khangpang thoraklaga aduga leimada chadawa makai mamit mana imuk ngangna yenglakpa khuru nama ngaklaga phamlamba leimadu mideng duda ikhang na maning hali sanadu phuk hawgalaga leima tamna sahum naina changsilaklaga leimagi ngaksamda tap pairi aduga sauna ngangduna ri namana sage aronbagi wafamsi kayam kuina lolaga thamki haibano kari su khangjudaba mayam sidadi ai saitheng chaina pigadaba misakto nate mayam sidagi saitheng chaina pigadaba misakto nang khangningbra asi hairaga sanadu penna khakna noklami sanagi mataududa mayamdi angakpa amaga loinana kina yengaga leirami leimadu wana sanagi makutu lokthoknaba honari adubu ngamlamde sanana kanna paisinkiba oibana sanadu noklambadu kablak ningamdana amu harai ahina kari aranba tawkibagino aibo minung silaita hatpiriba thongdoktu ningsinglaga ai leiba ngamdabane leimadu sor honba ngamsilaktre onna thoina wana khanglami leimagi ngaksamda pairangba makhuto khangtha thadoraklami aduga sanadu manatonduna karigumba ama manam nambadona sut tawri manamduna sana masadu floor mathaktuda tharo olaklami matautuda mayamdo sangsin basungamda kina leinarami adubu warden do khoiju leikham tharaga pusilai khoiju leikham manamdunani sanana floor da olaga leiriba sanadu floor da olambadaki phuk hawgalaga chenkhige tawi warden duna khanghai hairi lembi asa janita purnima sana se fazilo amta fazilo satkrabadi yararoi lepaga leirambadagi makhoi maridu sangsilaklaga sanabu pharami warden du sangsilaklaga sanagi masa pumbada khoju lekhamgi maikhudu makuttuna masa singduda humjilami adumna khojum lekham humjilakpadagidi sana masadu nanthoknaba kanna buklami manamduna leiba ngamdra male
Sanada changliba thawaidu paithokhi thawaiduna hek paithokhibaga sanagi masadu phadrak tarklami wakhal takidre sanado leima wanang saidagi yenglibani tawriba singdo leimana suiti ising glass amutu puro suiti su ising laururaga ma'am ising aidu sida lere leima ising du lauraga thai wardena lembi sana se room da pukut piro adugo phajana pothalo ngayak leraga gyan lakani ngasigi noi amani college sataba yado oiragadi chalurano sana se senabiro gyan tar akanda masase thintukpana su yararoi tawrise lembina hoi ma'am asi hadaga sanabu room tamda pukut kre warden duna leimada onsilaga hangai madam kam thoido ko tawtrbo haksang to tawtre noi su phajana lero ai amuk chalake ko phani madam warden ha angang sa nasana sagi room da chalo ngayak leradi college satpagi matam oiraklani leiriba satra singdu room da changna kre warden do mathanta ngairba matam duda wakhal khalaklami masinda su murum soli madam sina kari phattaba tawruba leiba jano ngasai sanana hariba singduna maduna singbo oirabadi manungda thawdo kharadi lolaga lerese soiti hoigi room dani monana masagi sanagi matawdubu karino aidi kibana isase cheng khaibadawna ni abani soiti na nangdanate aisu yauribani adu aikhoi ngarang asidani thengnariba sana hoidi hek changpa numitudagi ni hai tamnaribase moidi kayam wana lerambani khalo monana asengbo nang harise sida boina phagi amuk tawkhidro monana amuk ado ngasai sanana haribasingdo asengbo oidaw male mem laimana wafam ma lotpa male aikhoi mayamda kai haidono khangdre karigumba mem laimana phattaba tawrubo oiragana masana chairak phangjaba tabani kanatise college satpa thengkini lusinaba tawnarase sana hoiki roomgi mamanabi singdo college kanam chatre sanana tumliba famungduda ikoi na phami aduga purnima na hari aidi ngasai gi matawduda slawai luton ga sarkrabani lembina sanana ngasai haibada namana sagi aronba wa haikibadu karamba aron boiramgani ado memgi masadi ngasi phawbo leibadi ude asana udi karigumba thawdok thokibaduna masadu lotlaga thamkhri jala tanjaduda sana sukyan lai mamit tapna pangthoraklami mamanabi khaina mangonda ikoi sina phammaga lerambaduda ingak ngakna hawgalaki tawi adubu ngamdre masadu thintokpana kitang lengbaga chaina phawraklami jenita hai sana gyan tarabo nang ba watkino adum tumo nasado thintoktro sanana thintoe aibu kai dorurage isase asuk thindokoi nari sibo susitrana sana ngasai thokiba thawdok singdo nang amta ningsingdrabo sanadu ingak ngakna kaino aise ngasai kai thawdok thoki ke aise aidi amta khangdiye Sonia na ngasai thokiba thawdok singdu sanagi mafamda loina tami wari singdu taraga sana madi angakpuna pik thankre college tani be madu mamanabi amaga canteen da lai sayon badu harauna sana lakpa ngairambani adubo sana yawruktabaduda harauramba maithongdu sukthakre sayon bana bema kai hage sayon ba ngasi sana college laktro ngasi ma college laktiye oh bemasu mamanabiga adumak chatkre chingkhaina nupa sing asidi bit irei leramdo mandeda nungsibi mahak to laktabanina ha chingkhai yam karem na burbu soiro khunam sina bak toksilakwa kibu kireda kana dilao kai no khara charus as chaning baga bokteda lao class manung changse asi haraga mamanaba ani to class manung changkre numidam wairam gi matamni leimadu mapuroibada phone tawi bring do
ama ani chatpaga paikhalai leimana moi pabong kaidorumino asomdagi kunjona thabak halakpagi potharambani kari leirake ita thajadana phone tawri sibo matam khara sida moi pabong su leibiro la on haige tawbane thabak to sidagi chathok chasin adum tawbiro ithanda sum leibado nungai ta tawbane kaidorage nangbo aibo aduda leiru la o haisibo asuk sangu matam sina nathanta adumuk leiraklaga kaim tawdeda handakse mang hai nung nungai te adugi haibane ado yaradi ngasi adum lakpiro ai sak tu sida hapcharam lage hoi hoi ai laklage adudi phone se thamage moi pabong hoi hoi thamo thamo leimadu chakhum da chak kan na thong le tanja du da mai mutki as mai se mu mut krere andak sina mai se ngai khidre mapanda mi changak pagi khungup makol tari leimagi wakhalda mapuroi bu oiram gani khanna hari moi pabong mai se mut kre am to udre laidam ta kapo o mi lak pagi makol taram badu ta khida badu da leimadu thonglom da yengi kitchen gi thong do gam launa lonsan ki thong gi parda do maisak tapna haugalak lami leima ngak na leiring ai du da thong gi parda mai sakhlak badu da masa do pakhat pana yadre gas thari wakhal khanglak lak laduna amamba marak to da maram maraga sangsilak laga gas tu muthal ami mai do som sakhlak badu da leima masa do pakhat na maisa e thong hango ai bu kan biyo asom na kan na lawi tanjaduda thongdu khangang hangai kunjona leima nang nakana mada leiko ai me simu thatke kunjona tawraga chakli ba mai do muthat kre kunjona kamaina mai sijar libano ha leima pakat na hairak lami aise chak thongam mani mai sumut ki bani aduga parda se matanda mai chakla isini parese chak to lusilo chak jaraga pothana batoksi moi babu misik mirau kon tadraba mipum khudingmak tungkhun tanakraba matamni nupi amagi khonjelda hikna ahing nongyai duda leimadu mikap thoklakpani kappagi khonjel taraklami khonjel duda leimadu mamit khangsing singlaklami kapliba khonjel du yam nakna tabaduda kadai dagino khanna munna tana bahot ai leimadu sum tarak pada kaplibadu leima hoina tumliba phamung makha du oirami leima masadu kina phamung makha du yengi yengu bu matam dadi nupi amagi saktam da mamit ani du irang langna yengi leima da leima pakatna kanna hekta ima haina lawi kanna lawrak padu da konjo du mikap khangthok thunglei magi nupina masa pomba tasilaga niklaga leirambaduda konjona leimabu konsin biraga pakat ibadu phatha birami kaidorage leimanangbo kaidorage ha leimanangbu kaidorage moi pabu phamung makhada nupi ama leiye kaide nupino nangbu ngawrabo moi pabu aina haidibase asengmani hausiktane aingonda mamit anido irang langna yengakhibado ayengise asi haraga konjodu phamung makhada paktharaga yengi sidadi kemta sulaidana nangi mangda akiba uramgani adunani konjona leimagi akiba do phatha biraga adumak tumthakre ahing simasu haukre ayuki pung mapal tarakba aduaidani chawbaga matei manaudu macha sanabu unabalai chawbana ibema isa sanadu amta unajake warden duna phani pabu sida phambiramo ai sana kok thokjarke hoi hoi wardena sana bu kok thokpu changkre wardena sana tabro kai haige mem nang unaba noi pabung du lae makha da kumtharo mama mapa lai tabada sana harauna makha da taping kumtharai machana taping lak ni badu uraduna chawbina hairi isa tombi nang bu tamna laune tu butare ne sanadu harauna changlaga mama mapagi mayai da famlaga hairi ima babong nabani yam phate na chai bu nungsidraba khangthi unaba sunglak laktrisibo chawpina nungsina machagi makokta nan thabirga hairi
ꯀꯔꯤꯒꯤ ꯏꯆꯥ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯦꯟꯅ ꯏꯆꯥ ꯎꯅꯤꯡꯉꯤꯕꯅꯤꯅꯦ ꯂꯝ ꯂꯥꯞꯄꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯗ ꯇꯧꯔꯤꯅꯦ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯊꯕꯛꯅꯒ ꯆꯤꯟꯕꯅꯦ ꯏꯆꯥꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯆꯥꯎꯕꯅ ꯑꯃꯨꯛ ꯏꯆꯥꯁꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯣ ꯄꯥꯕꯨꯡꯒ ꯅꯃꯥꯒ ꯇꯣꯏꯅ ꯂꯥꯛꯇꯦꯅ ꯀꯨꯏꯗ꯭ꯔꯦꯗ ꯏꯆꯥꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯒꯗꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯗ ꯏꯃꯥ ꯄꯥꯕꯨꯡꯁꯦ ꯑꯗꯨꯝ ꯎꯅꯤꯡꯉꯦ ꯑꯩꯗꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯆꯥꯎꯕ ꯃꯇꯩ ꯃꯅꯥꯎꯁꯨ ꯍꯟꯅꯕ ꯊꯣꯛꯂꯛꯂꯦ ꯒꯦꯠꯇ ꯁꯅꯥꯁꯨ ꯃꯃꯥ ꯃꯄꯥ ꯊꯤꯟꯕ ꯊꯣꯛꯂꯛꯂꯝꯃꯤ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯦꯝꯗꯨꯁꯨ ꯒꯦꯠꯇꯒꯤ ꯆꯪꯂꯛꯂꯝꯃꯤ ꯁꯅꯥ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯂꯤꯕꯗꯨ ꯄ꯭ꯔꯦꯝꯅ ꯎꯔꯝꯃꯤ ꯁꯅꯥꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯝꯃꯤ ꯁꯅꯥꯁꯨ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯝꯅ ꯃꯉꯣꯟꯗ ꯍꯩꯅꯗꯕꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯒ ꯂꯩꯔꯝꯕꯗꯨꯗ ꯁꯅꯥ ꯃꯁꯥꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯐꯠ ꯑꯣꯟꯊꯣꯛꯈꯤ ꯄ꯭ꯔꯦꯝ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯁꯤꯃꯗꯤ ꯐꯖꯩꯌꯦ ꯆꯥꯕꯗ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ ꯏꯃꯥ ꯑꯣ ꯏꯃꯥ ꯅꯆꯥ ꯂꯥꯛꯑꯦ ꯂꯩꯃ ꯊꯣꯛꯂꯛꯂꯒ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯉꯥꯏꯔꯝꯃꯣ ꯑꯗꯨꯗ ꯏꯃꯥ ꯃꯩ ꯑꯣꯛꯅꯕ ꯆꯦ ꯂꯧꯔꯨꯈꯤꯒꯦ ꯆꯦꯗꯨ ꯂꯧꯔꯨꯔꯒ ꯃꯩ ꯆꯨꯔꯝꯃꯤ ꯕꯨꯡꯉꯣ ꯃꯩꯁꯤ ꯀꯥꯜꯂꯒ ꯆꯪꯉꯣꯁꯦ ꯄ꯭ꯔꯦꯝꯁꯨ ꯃꯩꯗꯨꯕꯨ ꯀꯥꯟꯊꯣꯛꯂꯒ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯃꯅ ꯏꯔꯨꯊꯣꯛꯎꯔꯣ ꯃꯃꯥ ꯆꯥꯛ ꯆꯥꯅꯕ ꯁꯦꯝꯃꯝꯃꯒꯦ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯍꯜꯂꯛꯂꯅꯤ ꯄ꯭ꯔꯦꯝꯅ ꯄꯥꯕꯨꯡꯁꯨ ꯁꯤꯗ ꯂꯩꯔꯕꯣ ꯉꯔꯥꯡꯗꯒꯤ ꯁꯤꯗ ꯂꯩꯔꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯨꯟꯖꯣꯁꯨ ꯊꯕꯛ ꯍꯜꯂꯛꯂꯗꯨꯅ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯀꯨꯟꯖꯣꯅ ꯏꯆꯥꯊꯣꯏꯕ ꯅꯪꯕꯨ ꯑꯥꯗ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯁ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯁꯤꯗꯅ ꯍꯦꯜꯂꯤꯗ ꯅꯨꯡꯉꯥꯏꯕ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯁꯅꯥꯗꯨ ꯁꯨꯛꯇꯣꯛꯂꯒ ꯔꯨꯝ ꯆꯪꯂꯛꯂꯝꯃꯤ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯒ ꯁꯨꯛꯇꯣꯛꯂꯒ ꯆꯪꯉꯛꯄꯗꯨꯗ ꯂꯦꯝꯕꯤꯅ ꯍꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯁꯅꯥ ꯉꯁꯥꯏ ꯑꯗꯣ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯒ ꯆꯪꯉꯛꯄꯗꯅ ꯁꯨꯛꯇꯣꯛꯑꯒ ꯆꯪꯉꯛꯏꯁꯤꯅ ꯁꯅꯥꯗꯨ ꯁꯥꯎꯅꯤꯡꯅ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗꯨꯗ ꯒꯤꯠ ꯐꯝꯊꯩ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯁꯅꯥ ꯅꯪꯕꯣ ꯁꯅꯥꯅ ꯑꯩꯅ ꯃꯃꯥ ꯄꯥꯕꯨꯡ ꯊꯤꯟꯗꯣꯛꯄ ꯆꯠꯄꯗ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯑꯦ ꯑꯗꯨ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤꯕ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯃꯗꯨ ꯃꯤꯗꯣ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯑꯗꯨꯗꯤ ꯃꯗꯨ ꯅꯨꯄꯥꯗꯨꯕꯣ ꯖꯦꯅꯤꯇꯥꯅ ꯃꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯉꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯒꯨꯝ ꯇꯧꯏ ꯁꯅꯥꯗꯨ ꯁꯥꯎꯅꯤꯡꯅ ꯃꯗꯨ ꯃꯤꯗꯨ ꯁꯤꯗ ꯂꯩꯔꯗꯤ ꯑꯩ ꯇꯜꯂꯦꯕ ꯀꯃꯥꯏ ꯇꯧꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯟꯗꯦ ꯑꯣꯏꯕꯅ ꯃꯌꯥꯝꯗꯨ ꯆꯥꯛ ꯇꯣꯛꯂꯒ ꯇꯤꯚꯤ ꯌꯦꯡꯉꯝꯃꯤ ꯄ꯭ꯔꯦꯝꯗꯨ ꯆꯥꯛ ꯇꯣꯛꯂꯒ ꯐꯃꯨꯡꯗ ꯐꯣꯟ ꯌꯦꯡꯉꯒ ꯂꯩꯔꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯃꯤ ꯑꯃꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯂꯝꯃꯤ ꯐꯣꯟ ꯌꯦꯡꯉꯝꯕꯗꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯐꯠ ꯌꯦꯡꯂꯛꯏ ꯌꯦꯡꯉꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯄ꯭ꯔꯦꯝꯗꯨ ꯐꯣꯟ ꯌꯦꯡꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ ꯂꯩꯔꯤꯕ ꯕꯦꯔꯦꯟꯗꯥꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯁꯥꯟꯅꯔꯤ ꯄ꯭ꯔꯦꯝꯗꯨ ꯇꯥꯟꯖꯥꯗꯨꯗ ꯃꯤ ꯑꯃꯅ ꯆꯠꯈꯤꯕꯒꯤ ꯁꯥꯍꯨꯝ ꯐꯥꯎꯔꯛꯂꯝꯃꯤ ꯄ꯭ꯔꯦꯝꯒꯤ ꯃꯁꯥꯗ ꯄ꯭ꯔꯦꯝ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯛꯄꯅꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯐꯝꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯖꯥꯠꯂꯥ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯅꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯥꯗ ꯆꯠꯂꯤꯕꯗꯨ ꯄ꯭ꯔꯦꯝꯅ ꯎꯔꯗꯨꯅ ꯄ꯭ꯔꯦꯝꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯝꯃꯤ ꯅꯨꯄꯤꯗꯨꯅ ꯆꯠꯄ ꯎꯈꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ ꯄ꯭ꯔꯦꯝꯗꯨ ꯄ꯭ꯔꯦꯝꯅ ꯃꯐꯝꯗꯨꯗ ꯌꯧꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯐꯝꯗꯨꯗ ꯄ꯭ꯔꯦꯝ ꯃꯀꯣꯛꯇ ꯍꯣꯠꯂꯒ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯇꯅꯤꯗ ꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯠꯈꯤꯕꯗꯣ ꯑꯁꯣꯝꯅ ꯁꯣꯠꯂꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯈꯣꯟꯖꯦꯜꯗꯨꯗ ꯄ꯭ꯔꯦꯝꯗꯨ ꯃꯐꯝꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ ꯄ꯭ꯔꯦꯝꯅ ꯃꯐꯝꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯅꯤ ꯅꯨꯄꯤ ꯑꯃ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯜꯂꯒ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯄ꯭ꯔꯦꯝꯅ ꯀꯅꯥꯅꯣ ꯅꯪꯕꯣ ꯁꯤꯗꯗꯤ ꯀꯩꯗꯧꯔꯤꯅꯣ ꯅꯨꯄꯤꯗꯨ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯑꯗꯨꯃꯛ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯍꯪꯂꯛꯂꯝꯃꯤ ꯀꯅꯥꯅꯣ ꯅꯪꯕꯨ ꯍꯥꯏꯕꯅꯦ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯐꯠ ꯅꯣꯡꯈꯠꯂꯛꯂꯝꯃꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯄ꯭ꯔꯦꯝ ꯏꯈꯪ ꯈꯪꯅ ꯃꯅꯤꯡ ꯈꯪꯍꯟ ꯍꯟꯕꯗ ꯇꯨꯏ ꯅꯨꯄꯤꯗꯨ
ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯄ꯭ꯔꯦꯝ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯄ꯭ꯔꯦꯝꯗꯨ ꯀꯤꯅ ꯃꯅꯤꯡ ꯍꯟꯗꯅ ꯆꯠꯂꯤ ꯇꯟꯖꯥꯗꯨꯗ ꯀꯨꯟꯖꯣꯅ ꯃꯁꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯂꯝꯃꯤ ꯕꯨꯡꯉꯣ ꯑꯣ ꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ ꯀꯥꯏꯗ ꯂꯩꯒꯦ ꯄ꯭ꯔꯦꯝꯗꯨ ꯀꯧꯔꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯨꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯄ꯭ꯔꯦꯝꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯔꯛꯂꯒ ꯃꯄꯥꯅ ꯀꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯁꯥꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯏ ꯕꯨꯡꯉꯣ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯊꯦꯡꯉꯀꯥꯟꯁꯤꯗ ꯄꯥꯕꯨꯡ ꯇꯨꯝꯅꯤꯡꯗ꯭ꯔꯤꯅ ꯍꯪꯆꯤꯠ ꯂꯥꯡꯕ ꯁꯨꯝ ꯊꯣꯛꯂꯛꯂꯝꯕꯅꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯄꯥꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯨ ꯔꯨꯝ ꯇꯝꯅ ꯆꯪꯃꯤꯟꯅꯔꯛꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯌꯥꯝꯗꯨ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯂꯣꯏꯔꯒ ꯂꯥꯏꯔꯤꯛ ꯄꯥꯅꯔꯝꯃꯤ ꯄ꯭ꯔꯦꯝꯗꯨ ꯇꯧꯐꯝ ꯈꯪꯗꯦꯅ ꯂꯩꯔꯤꯕ ꯒꯔꯜꯁ ꯍꯣꯁꯇꯦꯜꯒꯤ ꯁ꯭ꯇꯗꯤ ꯔꯨꯝꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯋꯥꯔꯗꯦꯟꯅ ꯏꯕꯨꯡꯉꯣ ꯄ꯭ꯔꯦꯝ ꯀꯩ ꯂꯩꯔꯒꯦ ꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯔꯨꯝꯗ ꯁꯨꯝ ꯂꯩꯕꯗꯣ ꯇꯧꯐꯝ ꯈꯪꯗꯦ ꯑꯗꯨꯒꯤ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗ ꯀꯣꯏꯂꯩ ꯂꯩꯔꯒ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯁꯅꯥꯅ ꯂꯦꯝꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯤꯔꯣꯜ ꯇꯧꯔꯛꯂꯝꯃꯤ ꯑꯁꯤ ꯃꯦꯗꯥꯝ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯤꯠꯌꯦꯡ ꯂꯥꯌꯦꯡꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯁꯦ ꯂꯦꯝꯕꯤꯅ ꯍꯣꯏꯅꯦ ꯃꯤꯠꯌꯦꯡꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯒ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯋꯥꯔꯗꯦꯟꯅ ꯑꯉꯥꯡꯁꯥ ꯃꯥꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯦꯗꯥꯝ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤꯀꯣ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯉꯁꯤꯗꯒꯤ ꯈꯪꯖꯤꯜꯂꯣꯀꯣ ꯄ꯭ꯔꯦꯝꯗꯨ ꯁꯅꯥꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯍꯪꯂꯛꯂꯝꯃꯤ ꯏꯆꯟ ꯅꯪꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯍꯪꯗ꯭ꯔꯒ ꯁꯅꯥ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯍꯪꯂꯛꯄꯗꯨꯗ ꯉꯛꯆꯥꯅꯅ ꯍꯪꯉꯛꯏ ꯁꯅꯥꯅ ꯏꯕꯨꯡ ꯑꯩꯉꯣꯟꯗꯔꯣ ꯃꯥꯅꯤ ꯅꯉꯣꯟꯗꯅꯤꯅꯦ ꯅꯪꯒꯤ ꯃꯤꯡꯗꯨ ꯀꯩ ꯀꯧꯒꯦ ꯁꯅꯥ ꯀꯧꯏ ꯑꯣ ꯁꯅꯥ ꯍꯥꯏꯕ ꯐꯖꯩꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯝ ꯌꯦꯡꯂꯛꯄꯅꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯂꯩꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡ ꯇꯥꯔꯨꯔꯦ ꯑꯗꯨꯕꯨ ꯉꯔꯥꯡ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯨꯅ ꯄ꯭ꯔꯦꯝ ꯃꯉꯣꯟꯗ ꯁꯥꯎꯅ ꯆꯥꯗꯧꯕꯒꯤ ꯁꯛꯐꯝꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄ꯭ꯔꯦꯝ ꯃꯁꯥꯗꯨ इखंग खंगना मनिंग खंगन हल्ली प्रेमना तौरिबा मओंगदुदा वार्डेन हंगलई इबुंगो कइतौरगे नसादुबु इखंग खंगिदुबो प्रेम मसादु इपा पाकन हाइरई इसे कइम तौदेदा अय अमुक चलगे कोन अमुक लागे इसे होय होय प्रेम दु मागी कादा चंगी हेक तौबगा तंजादुदा ममाना कौरकलमी बुंगो ममाना कौरकपदुदा प्रेम मसादु इखंग खंगना हा लैमना कइदौरगे बुंगो नसादुबु इखंग खंगिदुबो प्रेम पाकटलिबदु फाजिल्लगा हाइरई कइम तौदेदा ममा ममागी वाखलना ओइरमगनी अदो अई गाता पोथारखिगे असी हाइरगा मागी कादा हाथु हाथु चंख्रे मचानुपागी मतौदुदा लैमा मचिंदा हाइजरमी मसी अंगांगसिना मु कइदौरजानो मसासे इपा पाखटपगुम तौई अईगी वाखलना ओइरिजाला प्रेमदो मागी कागी थोंदु लोनसिलमलगा फमुंगदुदा फमथरकलमी पाखटलिबा मसादो फाथनबा होनाई टेबल दा लेरिबा इसिंग बोतल लु लौरगा थक्सिली प्रेम वाखलदा असुमना खलकलमी ममाना हारखिबदो असेंगबमग थवाइदो लेरबा जाला वाखल खलंबदगी पॉकेट यावरिबा फोन दो लौथोकलगा ममानबा सनीदा फोन तौई रिंग अमा अनि चटपगा पाइखलकलमी हेलो प्रेमना बाय हौजि थबक असिनबगा लेब्रो युमदा लेतेदा थबकिबुदि अदु कई लेरगे थबक असिनबा लेत्रदि मतम खरा इगा लेमिनसे लाओ हागे तौने कइदौरगे लेमिनसे हाइसिबो कइम तौतेदा अइसु इथल लेबदो तौफम खंगे सुम मतम खरा लेमिनसे हाइबगिनिदा होय होय अइ होरेन अदुम लालगे होय अदो पिपादुसु खरा लेसायो याब्रा हंगो यारगना नबानी लाकमिनरो होय होय अदुदि थमगेको नुमिदांग वाइरमगी मतमनी हाइना खिबगी मतुंग इना सनीगा पिबागसु प्रेम होइदा लाई सनीना प्रेम प्रेम अखोई लाई थोलो लैमा थोलकलगा इसा होई लाकलब्रो मसाई बुंगोना इमानबा अनि लाकनी मतम खरा हाये प्रेम थोलकलगा भाई अदुम लेपगा लेरगे हारो चंगो कौदना मुग लई हाइबनिदा कोक चंगो लैमना चंगो चंगो बुंगोगी कादा
imana chaka di loi rabani ngai hak leraga sarsi asumna ngai hak leraga chak chana raga tumba changna kre ahing nongyai gi pung tarani thoi chap chana tabu matamni nungsisu kanna silaklami prem gi kagi thongnau du lon da bu oibana silba nungsitu kanwan ba oibana thongnau du gam gam thengjinlaklami thongnau thengjin bagi makol du kan bana prem di mikap thoklaklami prem mamitu tabli tabli panglak daga thongnau lom da yenglakami masin da su murum murum soli as ai tumam dai du thongnau lon ba kawramena maram chadi da nungsit kan kan silse wahi se haina haina hagul laga thongnau tam na lai thongnau du hek lon sin ke tawpaga khanghaude prem gi ngaksam da khusa amana ta pairak ba prem masa du khangna na thok na ba kan na honai adubo ngamdre khusa du na kan na pasilak ba oibana tanja du da sani du mikap thoklak lami phamung du da prem tumam da badu da kai chet khrena yenglak lami prem na thongnau mapada makong pidring pidring kauri badu uraduna sani pakatna sangsilak laga singthok na ba honai nupi du sauna sani gi ngaksam mapada khujin na kholak lami sani chaina duna laurami makut ngaksam du paisilaga anaba khangjarami nupi du na prem du khangtha thadrai prem ngaksam da makut na paisilaga sor wana wana holi sani ne ising lawruraga prem da pitak pirami phamung tummaga leiba pibadu mamit khangpang pangthoklami tanja du da madutaki phuk hawgalaklaga thong tamna laklaga thong hangaga thoki thong hangbagi makol tabada saniga pibaga du yengthoraklami pibana sumdring chatkibadu uraduna phamlam badagi ani du phuk hawgalaklaga tanaraklami premna piba piba kaidang nang chalibadu piba premna kauribadu piba madi taramda sumdring adumak chatli saniga prem gadu khara kanna chelaklaga piba gi mamang lepi piba madi mamanaba anibu masak khangdabagumna mamanaba anibu inthoklaga leiriba istiar aduda ka khatkre piba gi mawong duda anidu ingak ngak na yengnei anidu chingnaraduna hathu hathu piba bu tanaraklami piba du yunggi khwai aroiba mathak tudagi chongthagi tawi mamanaba anina piba bu pharami piba sauna mamanaba anibu inthoknaba yamna kanna honai saniga prem gasu piba leijabi thana phana bu honari piba madi nupi dugi thawai changbu oibana sauna mamanaba anibu phuba horklami tancha duda leimadu khoju lekham tharaga puraklami khoju lekham manam duda piba du sauna ngangaga hari ai bu thado maduna na khoi afabu oigani asi hairaga nanthoknaba kanna honai leimadu pibagi manakta sangsilaklaga khoju lekhamgi makhudu pibagi mamai masa pumbada humjelali pibadu ngaiak nanthoknaba kanna muklamlaga gyan adumak takidre sani pakatna pibagi mamaida tabli tabli tharaga kaurmi piba piba tabro tabro piba leimana bungo kaururano tararoi nabani kada pusilaga phajana puthalo tabna gyan lakjarajani premna imana matau karamna khangibano bungo kona phajana wari du sarke se hausikti tengi nungaiti aduna nosu phajana puthana badururo premsu makha tadre ayeng phajana sanarage khankre asumna saniga prem gana tawraga pibabu thangaga ka tamna puraklaga potha hankre saniga prem gadi tumthaba yaramde ngaiak uirum tumthagi tawrakpaga kaduda attach tawraga laiba toilet tudaki ising thadokpagi makol taraklami tumthagi tawramba anidu mamit khangpang pangthoraklami sanidu prem du onsilaklaga karino tawlisi haibagi mitengda yenglaklami prem su khangde haibagi mawongda makok nomlaklami prem du tumlambadagi hawgalaklaga toilet manak adwaida sangsilaklaga kanano manungda leirido asumna hangi adubo kanamtana khumlaktabaduda tapna tapna sangsilaklaga toilet ki thong du hangi
thong hangaga yenguba matamdadi kana su mafamduda leiramdre sanina kana lege duda premna kanamta leiteda asi haraga thongdu lonsilamlaga phamung tamna lai ahing tuma premga sanigadi tumdana nongankre ayukki matamni bibadu mikap thoglakga nakan nakan tumliba saniga premgada yenglakmi saniga premgadi nongalamdai tumthakibo oibana mikap thoglamde isi sina adumak tumli bibadu hawgitke tawbaga masa pumbadu chaina phawrklami hawgat pangamda amuk hipthaki masa mathanta wasu haijarami as aibu ngarang kaidokrage isa pumba chaina phawrisibo handak muksu nampuda hawgatnaba kanna honai bibadu adubu ngamde bibana saniga premga masa nomaga hawdui tabro prem sani tabro se hawgolomta prem tu tumba thugai haibagi sauningba mongda sugatlaga nakanda onthoklaga amuk tumthaki nupi taretu college chatnaba kanna loisinari lembidu samhat hatna sanadu onsilaga wa hairuklami sana nangbu nuksiyena koitan tane haibado madu nupado horenga amu hairadi yakroko as aidi taliko yabaga ngamo talibu kaino kayam kuina talena chelaga lekhi haibano wanangbo sanana adu oiragana nange koinaro aingonda hairpu oiradi nahana koinarani jenitana yare yare nabani gi warido tabu wasile thenge thosilo nupi taretu college chatnaba thoknarakle nupa ohumdu terrace ta lepaga wari sanaramani sana hoi party na college chatpagi tholakpadu uraduna sanina hairakami prem nogi hostel sidi nupi masak phajaba yam leina amtabu koisira khangdene premna phajabani loina asigi matai thangmise sana kawune asimadi yekpira anu aigine kana thamkrabane bibana as minga yam khangamine karamba saraktabu khangloina nangna premna nahana mo hostel manung sanguye aduda khangbunida sanina kibukine nupi ngakta leibu hostel sida sanguine ba ngamkhredu nupa nangse premna as sum tawpham khangdabdu sangubanida bibana nabani gi wari ga do amta ngai kho ngarang abu kai dokhige asa hawir ke dawbade isa se loi thindoi lingbu faw ngamdi sanina kai dagi ngamane ke nangdi siram dorabani nang dolan mathakta gi chungthani na tawre prem ga ibani na nang phana bhon bada kayam di wai biba ngakna e kaino haisibo aibu sini tawe haiba aidi ngarang adum tumaga lei he noina pangai hajin bo iramni premna bai hajin manate sanina harise aseng wafamni asi hairaga ngarang thokiba thogdok bomba amatta chithadana bibada tamlami wari singdu taraga biba madi angakpana kham thengkre college tani sanadu classroom da changge tawbaga kauraklami sana kauраklibadu kanano khanna yengthorei sayonbo oirambadуда suktoklaga mamaidu leisilai aduga machinda murum murum soli asi paktabase amuk inare sidane ani college klang tris sayon bana sana nan college lakti kaigino sanadu tanna khumlai aido naroba adugini hausikti kaim tawdrba natrona sado tawtre adu sana aina aibo wafamdo kamai tawbuno kai wafam na ise aidi khangde aina nang nungsi haikibado adugi pakhum piraktre nang ai nangi pakhum ngairi aidi hana swaikre nangna yadri fawba natung inani lepoi yare haiba mikuptuda inaba lepke sanadu ngaya wakhal khanbagum tuminna leikre ngaya tuminna leiruraga hairi sanana pare aina nang haibado yarake ado haujiktagi aigi tung inaba lepo mi mamangdi yam phajade sayonba harauna hoi ai haujiktagi lepage ado nangi number piro sanasu kuina ngangnabadu talladuna number tu pikre sayonbadu harauna mamanaba chingkhaigi manakta lai sayonbana harauna chelakpadu uraduna chingkhaina hari kaidaw yaurage bhai nangna adu harauna chelaidubo haraumandana yamanga do tiekani ko tamna law
Sayon ba sor ka tu thabet holaga wa hairik lami. Bhai, sanado yare hari. Aina nungsi hai bado. Chingkai na. Adudi nungai pau ni ne. Bhai, ai isa ji kanum tore harau mondana. Ado pau nungai bagi kainom di kong dabu yare ro. As adugi budi ai tawge laose. Oza mathang changlak laga class tawrami. College matam loiraduna sanaga bemaga yum hannabu thoglak lami. Ngayaki matung hostel yauraduna gate tagi changlak lami. Prem su mama nabaga thoglak lami. Prem na sana college halak labo. Hoi halai ibong. Pare tudi. Room da changjaro. Hoi sana do room yauraduna dress change tawraga ngayhak potharami. Ngayhak laibaga mama nabi atay su college halak na rami. Asana mayam ngayhak pothana ramo ko ay suda yadaba phi ama ani leire amta surukige asi haraga washroom tamna phi purga chatkre asadu isaiga ngangnangdana monda nungaina phi suri tanjaduda nakal da laiba washroom dudagi ising tap tabagi makhol tarakmi ahan badadi kari sukhanda phi du adumak suri nakan gi washroom du thong hangaga mi thoki bagi mong to bududa asa phi suram badu chap lepaga kauraklami kanano washroom dagi thokri dubo hangli badu kanaptana khumlamde asa masadu ki bagi thak nikna lauraklami asa masadu pakat boy kari boy phi du suba prap losalami maning dagi khusa amana asagi lengjum da pairaklami asadu khangna kanna hekta lauraklami jenitana kari no ibema na konga pang batare adu kana lauri du kari gino nang mo ngawrbo asa makutu mathapak ta thamaga pakat padu phathai adu ga hairi lakpu bu kamai lake makhol mawaga amta tade da wa amata su haira udana adu dinate hoi mai kem ta haidana lengjum sita hekta pari adu di khangda ba o wa ngang hau ta ba ina lanjare adu nang bo loirbo phi su budu bo loire amta phawu sa minuse hoi lao asaga jenita ga do terrace la minarami phi phawba asado bucket yauriba phi do amamam lokthok laga phawrami jenita di sum koina mafam du yenglami sum yenglakpada wangma amada leiriba room du da munni yenglami room du gi nakal dagi nupi ama thoklami jenita da munni yenglaga la o haibagi mongda khut khatlaga sukawraklami nupi du gi saktam du ubada jenita masadu pakatna asabu koraklami asa tabro asana kaidurge du pakali du bo jenita na amta la ome asida leiriba nupi se amta yengula oba jenita gi wahai du da hatu sangsil laga yenglaklami asana yengu matam dadi nupi du leiramdre asana kaino nupi bo leisu leitana nangi se aingonda sanariro as aina nongonda sanagadro haujiktani nupi masita lepaga lao na korise ado asigirum se nangi ubu urute kanam lete jalo sanglaga yengusira ngamaro ede kona koi pulap sase mafam du ubada akiba ma phawdro phawi mafam se kainom di leram do male lao makha kumase kuina leiradi isa se kainom torani asaga jenita ga du makha da kumkre room du da makhoi taret pulap phamlaga wari sanarami jenitana aikhoi di nan ke khangbu khangde asigi wang da room ama lei ngasai asai bani phiba bo kakhat pada adu da khangbani room du gi nakan da gi nupi ama masam ga to sangdung sangaga masuk tu ga akibu phawi nupi do thuglok ga khut khalaga lao haibagi mong to ri ni ne sanana kaino hasibo aikhoi di khangbu khangde room lei haiba adu karigino madam leimana room du lei kholi kaimta haithridi room lei trena haine so sitrana adu akoi pulap chalaga room du yengusira lembina yengdi am yengni adu amuksu yamki soniana yarese kashukiru akoi pulap chalurase tanja ma yengaga kanam khangan bida numidangki pung taret makai tarakba adu aidane mamana ba ahumdu yum adugi makhada leiriba lampak tu da bol kan sanari bol do pibana kan kaupada upanbi mayam hauriba marak tu da passion kre bol do khunba prem na lai
ꯕꯣꯜꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯁꯅꯤꯅ ꯄ꯭ꯔꯦꯝ ꯇꯥꯅꯕ ꯀꯟꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯕꯣꯜ ꯃꯆꯥ ꯑꯃꯈꯛ ꯊꯤꯕꯗꯕꯨ ꯐꯪꯗ꯭ꯔꯕꯣ ꯄ꯭ꯔꯦꯝꯅꯁꯨ ꯁꯅꯤ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯑꯣ ꯐꯪꯗ꯭ꯔꯦ ꯊꯤꯔꯨ ꯂꯥꯛꯑꯣꯗꯅ ꯅꯪ ꯌꯥꯝ ꯈꯪꯉꯗꯤ ꯁꯅꯤꯗꯨ ꯄ꯭ꯔꯦꯝꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯉꯥꯡꯗꯥꯏ ꯊꯤꯔꯣ ꯊꯤꯔꯣ ꯕꯣꯜꯗꯨ ꯐꯪꯕ꯭ꯔ ꯌꯦꯡꯉꯨ ꯑꯩꯅ ꯊꯤꯒꯦꯁꯦ ꯑꯩꯅ ꯊꯤꯕꯗꯕꯨ ꯐꯪꯗꯦ ꯍꯥꯏꯕ꯭ꯔꯣ ꯁꯅꯤꯗꯨ ꯄꯥꯛꯊꯔꯒ ꯕꯣꯜ ꯀꯟꯅ ꯊꯤꯔꯤ ꯄ꯭ꯔꯦꯝ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯄꯔꯤꯡꯗꯨꯗ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯕꯗꯨ ꯄ꯭ꯔꯦꯝꯅ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯄꯗ ꯎꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯦꯝꯅ ꯚꯥꯏ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯕꯁꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕꯤ ꯁꯅꯥꯗꯨ ꯅꯠꯇ꯭ꯔꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯁꯅꯤ ꯕꯣꯜ ꯊꯤꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯒ ꯌꯦꯡꯈꯠꯂꯛꯂꯝꯃꯤ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯎꯔꯦ ꯁꯅꯤꯁꯨ ꯁꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯅꯤꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯥꯗꯤ ꯀꯩꯗꯧꯔꯤꯕ ꯑꯁꯤꯗꯗꯤ ꯑꯗꯨꯁꯨ ꯃꯊꯟꯇ ꯄ꯭ꯔꯦꯝꯅ 이반이 ꯆꯠꯂꯒ amta yengusira tandi talihe numidangshida adusu nupi mathanda leibasida mina uraga lana khandana chalubadi yaba prem madi nupi da khara chopa oibana sanina hairibadu karim khanda hekta hairi kana kaidoni hage kaidorino hangbabu law kana di chalusi asi hairaga prem madi chatpa hokre sani machinda murum murum soli kari mino asibo numidang ne ga si kawrabra khangdeni wahi si haina haina prem gi matung inarami prem su nupi du gi manak yauraduna kawraklami sana natro numidang sida kaidormino mafam sida prem na kawriba hairiba du khumlaklamde nupi du di magi chatfam thokpa adumak chalami sanina prem gi nakong mayada chirol tawraklami bai chalorase hangbasu kaim khumlakte ꯑꯩꯈꯣꯏꯗ ꯁꯥꯇꯥꯅꯦꯕ ꯆꯠꯂꯁꯦ ꯂꯥꯎ ꯑꯁ ꯉꯥꯏꯈꯣꯍꯦ ꯅꯪꯁꯨ ꯀꯤꯒꯟꯕꯁꯤꯅ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯍꯪꯂꯛꯏ ꯁꯅꯥ ꯑꯩꯅ ꯍꯪꯉꯤꯁꯦ ꯇꯥꯗ꯭ꯔꯕꯣ ꯍꯥ ꯅꯪꯕꯨ ꯇꯥꯗ꯭ꯔꯕꯕ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯟꯗꯛꯃꯨꯛꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯄ꯭ꯔꯦꯝꯗꯨ ꯆꯪꯁꯤꯜꯂꯒ ꯅꯨꯄꯤꯗꯨꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯥꯏꯔꯒ ꯈꯥꯝꯂꯛꯂꯝꯃꯤ ꯅꯨꯄꯤꯗꯨ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯒ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯈꯪꯍꯧꯗꯅ nupi-dun onthorappa matamdadi sana oiramdre mamai tangkhai ama maina chakthekpagi musuk muna khamtekpa nupi amagi akiba saktam oiramle nupi dugi saktam du ubada prem du khangprek khangna maning hali sani di nupi du ubada kibana yadre masa pumba nikpa horklami makhong thangaga chenba phawba ngamlaktre prem du chen khige khana mamai leithoklaga chen gi tawbaga nupi-duna prem gi khudangda pairaklammi nupi-duna prem gi ngaksamdu tap lagatlaga laktana langki saphudu kankhiba oibana ujau amada yeshillaga takre prem do tawriba matawdu ubada sani madi hena kikre sani du phamsit tawraga ukha abagi barumda sangsilaga lolami sani du ukhongdudagi septha yengami nupi-du kadai chetkre haina adubu nupi-du leiramdre prem madi gyan adumak takidre sanina ukhongdugi marumda kibagi masa nikna phamlingaiduda maningdagi kanagumbi amagi khutna lengjumda pairaklami mi amana pairakpaduda sani masa niklambadu chap lepi sor honi kaukre kina tapna mamai leithorklami sani-du sani mana mamai leithorappa matamdadi masam asangbaduna mamai pumba khumjilaga leppaga leirambadudadi sani-du mamit mana krok olamlaga adumak wanthakre bibadu mamanaba anibu halakpa ngairambani halakpa kauba leitrabaduda bibadu phamlambadagi hawatlaga mamanaba anina chatkiba adumda laklami mafamdu yowba matamdadi sani-ga prem-gadi adumak leiramdre biba wakal da khanjai bon khun bachakraga tianga kansil kai da muchakri jano masi haina mamana ba ani bo kau duna thiraklami sani prem kadai da legina khoi ni bo sum kauraga lakpada bibagi makhong du kari gumba amada pallaga tugi tawrami adubu tubadi tu hodre bibana hai tanja sid kari no mupalisina masi hairaga makhada yeng tharaklami
ꯌꯦꯡ ꯊꯔꯛꯄ ꯃꯇꯝꯗꯗꯤ ꯄ꯭ꯔꯦꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯃꯥꯏꯗꯨꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯈꯔ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯄꯤꯕꯥ ꯄꯥꯈꯠꯅ ꯐꯝꯊꯔꯛꯂꯒ ꯄ꯭ꯔꯦꯝꯕꯨ ꯀꯣꯟꯈꯠꯂꯒ ꯄ꯭ꯔꯦꯝ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ ꯋꯥꯈꯜ ꯑꯝꯇ ꯇꯧꯁꯦ ꯄ꯭ꯔꯦꯝ ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯁꯅꯤ ꯀꯗꯣꯝꯗ ꯂꯩꯒꯦ ꯍꯥꯏꯅ ꯊꯤꯔꯛꯂꯝꯃꯤ ꯂꯥꯞꯇꯛꯅ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯦꯝꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯂꯝꯃꯤ ꯀꯧꯔꯤꯕꯗꯨ ꯄꯤꯕꯥꯅ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯄꯥꯕꯨꯡ ꯁꯤꯗ ꯂꯩꯌꯦ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯄꯥꯕꯨꯡ ꯀꯨꯟꯖꯣꯒ ꯂꯩꯃꯒꯁꯨ ꯆꯪꯁꯤꯜꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯔꯗꯨꯅ ꯂꯩꯃ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯣꯜꯂꯒ ꯀꯞꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯖꯔꯤ ꯄꯤꯕꯥꯅ ꯍꯥꯏ ꯏꯃꯥ ꯄꯥꯕꯨꯡ ꯄ꯭ꯔꯦꯝꯁꯦ ꯑꯝꯇ ꯌꯦꯡꯕꯤꯔꯝꯃꯣ ꯑꯩ ꯁꯅꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯎꯈꯣꯡꯁꯤꯒꯤ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯔꯦ ꯀꯨꯟꯖꯣꯅ ꯉꯛꯂꯞꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯁꯅꯤꯒ ꯏꯆꯥ ꯄ꯭ꯔꯦꯝꯒꯤ ꯃꯐꯝꯗ ꯇꯧꯔꯤꯕꯁꯤ ꯀꯔꯝꯅꯅꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯕꯣꯜ ꯁꯥꯟꯅꯔꯝꯕꯅꯦ ꯕꯣꯜꯗꯨ ꯎꯔꯛꯇ ꯆꯪꯁꯤꯟꯈꯤꯕꯗꯒꯤ ꯄ꯭ꯔꯦꯝꯅ ꯍꯥꯟꯅ ꯕꯣꯜ ꯊꯤꯕ ꯆꯠꯈꯤꯕꯅꯦ ꯂꯥꯛꯃꯟꯗꯕꯗꯨꯗ ꯁꯅꯤ ꯑꯃꯨꯛ ꯆꯠꯈꯤꯕꯅꯦ ꯀꯨꯏꯔ ꯐꯥꯎꯕꯗ ꯃꯕꯥꯅꯤꯅ ꯍꯜꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟꯅ ꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯅꯤ ꯄꯥꯕꯨꯡ ꯂꯩꯃ ꯃꯥꯗꯤ ꯃꯆꯥꯕꯨ ꯀꯟꯅ ꯀꯧꯔꯒ ꯀꯞꯂꯤ ꯀꯨꯟꯖꯣꯅ ꯍꯥꯏ ꯃꯃꯥ ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯏꯁꯥꯁꯦ ꯔꯨꯝꯗ ꯄꯨꯅꯕ ꯇꯧꯁꯤꯁꯦ ꯄ꯭ꯔꯦꯝꯒ ꯁꯅꯤꯒꯗꯨ ꯔꯨꯝꯗ ꯐꯖꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯀꯨꯟꯖꯣ ꯂꯩꯃ ꯄꯤꯕꯥꯁꯨ ꯄꯨꯂꯞ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯨꯟꯖꯣꯅ ꯍꯥꯏ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯔꯛ ꯏꯃꯨꯡꯁꯤꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯕꯨ ꯑꯩ ꯋꯥꯈꯜ ꯑꯃ ꯊꯣꯛꯇ꯭ꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯥꯏꯕꯤ ꯑꯃ ꯇꯧꯔꯒ ꯌꯦꯡꯊꯣꯛꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯕꯗꯤ ꯃꯤ ꯁꯤꯕ ꯌꯥꯎꯔꯛꯂꯅꯤ ꯑꯗꯨ ꯍꯣꯁꯇꯦꯜꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯖꯥꯠꯂꯥ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃ ꯃꯥꯗꯤ ꯄꯥꯈꯠꯄ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯐꯠꯇꯕ ꯄꯨꯝꯕꯗꯨ ꯈꯪꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗꯁꯨ ꯃꯤ ꯄꯥꯏꯔꯝꯃꯤ ꯂꯩꯃꯅ ꯍꯣꯁꯇꯦꯜꯒꯤ ꯑꯉꯥꯡꯁꯤꯡꯗꯁꯨ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯏ ꯑꯝꯇ ꯌꯦꯡꯊꯣꯛꯄꯤꯌꯣꯅ ꯑꯩꯁꯨ ꯁꯣꯝꯗ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯕꯁꯤꯗ ꯉꯝꯗ ꯂꯩꯔꯦ ꯃꯃꯥ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯊꯣꯛꯄ ꯃꯇꯧꯗꯨꯗꯅꯦ ꯁꯣꯏꯔꯛꯀꯗꯧꯔꯤꯕꯁꯦ ꯑꯉꯥꯡꯁꯤꯡꯗꯣ ꯁꯤꯕ ꯅꯥꯕ ꯌꯥꯎꯔꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯀꯔꯝꯅ ꯍꯔꯥꯎꯒꯅꯤ ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯂꯨꯕ꯭ꯔꯥ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯅꯠꯇꯕ꯭ꯔꯥ ꯄꯤꯕꯥꯅ ꯄꯥꯕꯨꯡ ꯍꯌꯦꯡ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯕꯦꯔꯥ ꯑꯃ ꯀꯥꯔꯅꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯨ ꯄꯣꯊꯥꯕꯤꯔꯨꯔꯣ ꯑꯩ ꯄ꯭ꯔꯦꯝꯒ ꯁꯅꯤꯒꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯒꯦ ꯀꯨꯟꯖꯣꯅ ꯏꯕꯨꯡꯉꯣꯁꯨ ꯄꯪꯋꯥ ꯍꯦꯛ ꯋꯥꯕꯤꯔꯦ ꯏꯄꯥꯅ ꯏꯆꯥ ꯍꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯋꯥꯍꯜꯂꯦ ꯇꯧꯔꯤꯁꯦ ꯏꯄꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯄꯥꯕꯨꯡ ꯑꯩ ꯀꯩꯝꯇ ꯋꯥꯗꯤꯌꯦ ꯃꯔꯨꯞꯅ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯅꯆꯥ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩ ꯏꯃꯥ ꯄꯥꯕꯨꯡ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯌꯥꯝꯗꯨ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯔꯝꯃꯤ ꯃꯈꯣꯏ ꯇꯔꯦꯠꯇꯨ ꯄꯨꯂꯞ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯥꯅ ꯍꯣꯔꯦꯟꯗꯤ ꯇꯟꯖꯥ ꯑꯃ ꯌꯦꯡꯉꯒ ꯑꯁꯤꯗ ꯔꯨꯝ ꯑꯃ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯃꯇ ꯆꯪꯉꯨꯁꯦ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯁꯨꯁꯤꯇ꯭ꯔꯅ ꯍꯥꯏ ꯌꯦꯡꯕꯨꯗꯤ ꯌꯦꯡꯉꯨꯕ ꯌꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯖꯦꯅꯤꯇꯥꯅ ꯐꯔꯦꯁꯦ ꯁꯤꯕ꯭ꯔꯥ ꯆꯪꯕ꯭ꯔꯥ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯁꯦ ꯑꯃꯨꯛꯇꯪꯗꯤ ꯆꯪꯉꯒ ꯌꯦꯡꯉꯁꯤ ꯃꯐꯝꯗꯣ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯩꯗꯤ ꯇꯜꯂꯤꯗ ꯆꯪꯗꯣꯏꯁꯦ ꯑꯩꯗꯤ ꯈꯔ ꯀꯤꯒꯟꯕꯅꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯁ ꯂꯦꯝꯕꯤꯅ ꯀꯩꯝ ꯇꯧꯔꯣꯏꯁꯦ ꯑꯩꯈꯣꯏ ꯇꯔꯦꯠꯅꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯃꯨꯛꯇꯪ ꯆꯪꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯁꯤꯔꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯤꯃꯤꯟꯅꯔꯦꯗꯅ ꯁꯅꯥꯅ ꯑꯁ ꯅꯪꯁꯨꯕ ꯍꯩꯍꯩꯗꯕ ꯁ꯭ꯋꯥꯏ ꯂꯥꯎ ꯋꯥ ꯍꯦꯛꯇ ꯉꯥꯡꯉꯤ ꯅꯣꯏꯁꯤꯗꯤꯕ ꯑꯁꯥꯅ ꯍꯣꯔꯦꯟ ꯀꯣꯂꯦꯖ ꯉꯟꯅ ꯍꯟꯅꯔꯛꯎꯀꯣ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯌꯥꯝꯗꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯪꯅꯈ꯭ꯔꯦ ꯁ꯭ꯇꯗꯤ ꯔꯨꯝ ꯑꯗꯨꯗ ꯋꯥꯔꯗꯦꯟꯗꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯩꯃꯅ ꯀꯔꯤ ꯂꯩꯔꯒꯦ ꯅꯤꯔꯣ ꯃꯦꯗꯥꯝꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯃꯦꯗꯥꯝ ꯑꯩꯁꯦ ꯌꯨꯝꯗ ꯑꯝꯇ ꯆꯠꯆꯔꯨꯈꯤꯒꯦ ꯃꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯌꯨꯝꯗ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯄꯥꯎ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯉꯟꯅ ꯂꯥꯛꯆꯒꯦ ꯃꯦꯗꯥꯝ ꯍꯣꯏ ꯆꯠꯂꯨꯔꯣ ꯑꯉꯥꯡ ꯃꯌꯥꯝꯒꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩ ꯁꯦꯟꯅꯔꯝꯃꯒꯦ ꯏꯃꯥꯗꯣ ꯐꯖꯅ ꯌꯦꯡꯕꯤꯔꯝꯃꯣ ꯅꯪꯅ ꯌꯨꯝ ꯆꯠꯂꯤꯉꯩꯗꯨꯗꯀꯣ ꯍꯣꯏ ꯃꯦꯗꯥꯝ ꯑꯗꯨꯗꯤ
ai chanaba loisinjarukhige hoi hoi warden tu study room da changlaklaga hairuklami angangsa ai yumda ngasi chataba yadre hayang ayu halakani aduna noi mayam phajana leirmuko madam leimado hore lakani pajaro lairik to asi hairaga warden tu thokre makhoi nupi tare tu tan chare haibagi matagum onsinnaraga nokminnarami ai hak leibaga warden su chatki prem ga sani ga su hidak chabadagi kharadi phare nupa ahum tu phammaga wari sanarami premna aidi ngarang gi thongduk to manga chamani pibana hai aine na ngaglibadi hausibu kadai dagi thawai nu sini natraga mafam sida tamthiba mihat ka leikiba jala amtang yengthokpadi phai ko bhai mafam se sumani sum leirabadi siroi haningai leite pibagi wahi tuda phattaba thabak tawrbu oibana prem masadu pakhlap tawrami matamna sum hausan kibana pung mari tarakba adwaidani nupi taretu pulap pulaga wa khanarami lembina ngasai hainabado hausik changurase ngahak leiradi medam leimasu lakpa yai aduna hausik changurase mayam kari khalige asana hai hoi hoi hausik changurase horendi pharak tadau malewa yana bagi matung inna mayam du room du tamna lakami room duna khulam toina kaubugum phauruklami makhoida room du yauraduna thong hangge tawbada thong du sololaga leiramle jenitana sidi sololi kamai changdoiba as daw diba haisini leimadu nung ama khuluraga sodu thugaiba horuklami sodu hangaduna nupi taretu manungda changlaklami room manungda hana mi leinaramagi potchei mayam amasu leirami kanamta leinadaba oibana mirang ngakta ngairami sum koina yengakpa matamdadi kachin oirapna I kangsin kibagi lairibadu uraduna lembidu khara nakna changsilaga yenglami lembina mayam sidagise I kangsinbu oidau natro amta yengulao mayam tu lembina hairibaduda changsinnaruklami sanana as isase kenum tawi thuk lawi thoseba as mafam se kenum itau tawi kuina leitharadi pharagama taraneba hoi hoi those aisho hainadaba phawre tanjaduda nungsisu kanna silaklami mayamdu thokke tawbaga thongdu gam thingjanki tawrakliba mawngduda nupi taretudi kibana yadre roomdugi mathak waida nupi amagi khonjelda penna khakna noglaklami sanana thongdu nomaga hangnaba kanna honari adubo yaba kaubudi leite thongsangba yadre kamai tawdoino Sonia na pakana kaino haisibo thungang yadradi aikhoi kamai tawdoino mayam du pakhatpana yadre room du da leiripa potchei singdu laimai thakta mathanta taraklami adumna ga torakpudu dadi mayam du di hena amak kikre mayam changaga thong adu kanna nomaga hangna bohnai adubo hotnai haibagi wa khaktani hangbadi ngamlamte kanna sulaurami thong hango haina adubu kana matana tabiramde kanara roi khalla male mayam du thong nomlambadu leplaga ka adubu koini yengnaraklami tanja aduda leiriba wal adugi mathaktagi nupi amagi akiba saktamda tapna kumtharaklami madu ubada mayam dudi lepaga leiba ngamlaktre thong du mapandagi kanagumba amana khangang hangtoraklami thongdu hek hangbaga mahi chenthok narami leimana sauna hari karigino na khoina mafam sida changmise kanage ayba yawrgan sangse lembidu leimada tatu yengaga kina hari madam kanamta da hairamda room sida kari lege khangningbadagi changbani madam aikhoi soikre madam matungda amugana tawjararoge leima adumak sauraga hari noi mafam sida leiribasi nahi tamge leiribra aduga karigano sugumba thabak tawrise ha matungda amugana thengnaba tarabadi na khoi loina mafam sida gi tathokani mayam du chap manana lale haijarami leimana yare room da chango chalo mayam du room da chanakre
mayam hek chatkibaga leima sor sangna amuktang hondoklami lotun thamliba wari pumba khangkhidra pakhatpani leimana rumdugi thongtu lon gena changbaga khanghaude thongtu gam launa lon kiba mataudu da leima pakhatna maning khangan hali numidangi matamni mahi lairik panarami study room aduda tanjaduda leimadu changlakami leiriba chair duda phamthai suitina sanagina kong mayada chirul torklami sana midam leimagi mai thokse kaino mi tok tokdra kaido ya bujano sanana kashu khangdida ado sai thok do mati thoi adugi oiri radi khangde e kai thok do nai se wari du yam sange kona phajana liragi suiti hoi matang duda room dugi mai tu mutki leimana leng de wi leu ko noi meya ai mai thalo hai khige asi haraga magi phone lokthok laga phone tawge tawi adubo tanja duda leimagi maningda kana gumba ama chatkhibagi samin phauruklami phone tawge toramba leimadu ngaiak tuminna lei room dugi thongdu hangdok hangjin sanabagi makhol tarklami tumin phamlamba mayam do makhol duda thong lomda yengnarakmi aduga leimana kanana thong sanaribado thong sanaramadu chap lepkhre phone tawraga mai thalo haikre leimana suitina sana toilet changninge amta changmina ruse sanana as nangsu tandi tan khidra pone kharanaga kiri kansida kaim toroi laoko itanta kamai chalo haino leimana angangsa larik paramuko airum phawo salukhige aduga amuk lake asi hairaga laklami sum lakpada maningda mi ama inarakpagum phauruklami leima chalambadu chap lepaga maningda tapna onthuklaga yenglaklami adubu kanamtadi leiramde leimadu sor amuktang hondoklaga amuk chatpa howi handak muksu mi inarakpadawna tawbaduda hanna yengdabi adumak laklami leimadu leiriba istiartu kumthage tawbaga maningda sahum kanna mi ama chelakpadawna tawbaduda maningda khangon onthoklaga yengi dupi amagi saktamda mamai pumba khumjalaga lepaga leirambaduda leima madi pakhat khraduna kanna lauraga maning hanbada istiarduda ontharakami prem mamanaba aniduga teres mathakta wari sanarambani kanna laukibagi makol tabaduda nupa ahumdu hawulaga kanano khanna makhada yengtharakami gyan mangaga taraga leiriba mamadu uraduna prem pakatna ima haina kauruklami ahumdu makhada kumthagena thong hangi tawi adubo thong dudi hangbu yaramde sanina bai thong sangbu yadre premna kaino haise masi haraga thong adu hangnana bhonai adubo yaba kaubudi leiramde bibana thong sima pandagine lolise kamai tawdoino imadu kuina leiradi yararuye premna hai aikoi amtanam khairase ngambre ngasise masi haraga ahumdu pulap thong adubo nam khaige tawbaga thong adu masa matomta fat hangjarami nupa ahumdu sapu kanna thong nam khaige tawrambadu thongdu khangang hangdorakpaduda ahumdu pulap thonggi wangbada tusilami saniga bibagadi hawgutlaga chatpa hawi premdu hawgutke tawbaga makhongda kanagumba amana pharaklami premna bai agi khongse phakre ai chatpa ngamdre wahai duda chatlamba mamanaba anidu premgi manakta laklami premgi makhong phariba misaktudi uba ngamlamde sanina bai kanamta suleiti aduga kamaina khong pharino masi haraga premgi makhong adubo jingni adubo ngamde kanna phakhibu oibana mamanaba anina phana kanna jingnaba honarabasu adumak ngamlamde mafamdudagi prembu jingaga puba horami madaududa saniga pibagadi ngakpana sulore prembusu phanaba hotnai konjona machanu pabu kauduna thiraklami bungo tabro kaida lege nangbo sum lakpana ahumduna tawramliba mataudu ubada kunjo madi lawai luton satkraduna machabu kanna kaurklami
ꯑꯗꯨꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥꯕꯨ ꯀꯟꯅ ꯆꯤꯡꯂꯝꯃꯤ ꯄ꯭ꯔꯦꯝꯕꯨ ꯐꯥꯔꯤꯕꯗꯨ ꯊꯥꯗꯣꯔꯛꯂꯝꯃꯤ ꯀꯨꯟꯖꯣꯅ ꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯣ ꯄꯥꯕꯨꯡ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯏꯃꯥꯗꯨ ꯃꯈꯥꯗ ꯍꯥ ꯅꯃꯥ ꯀꯩꯗꯧꯔꯒꯦ ꯕꯨꯡꯉꯣ ꯏꯄꯥꯕꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ ꯄꯥꯕꯨꯡ ꯂꯥꯛꯑꯣ ꯃꯈꯥꯗ ꯃꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯦꯝꯗꯨ ꯃꯈꯥꯗ ꯍꯥꯊꯨ ꯍꯥꯊꯨ ꯀꯨꯝꯊꯔꯛꯂꯝꯃꯤ ꯂꯩꯍꯧꯔꯤꯕ ꯑꯍꯨꯝꯗꯨꯁꯨ ꯄ꯭ꯔꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯄ꯭ꯔꯦꯝ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯥꯕꯨ ꯀꯣꯟꯈꯠꯂꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯝꯃꯤ ꯀꯨꯟꯖꯣ ꯃꯥꯗꯤ ꯑꯉꯛꯄꯗ ꯑꯉꯛꯄ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯨꯟꯖꯣꯅ ꯕꯨꯡꯉꯣ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯅꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯤ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯒꯦ ꯅꯪ ꯅꯃꯥꯁꯤ ꯄꯨꯔꯛꯑꯣ ꯄꯤꯕꯥꯒ ꯁꯅꯤꯒꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯁꯅꯤ ꯄꯤꯕꯥ ꯏꯆꯥ ꯑꯅꯤꯅ ꯈꯔ ꯋꯥꯕꯤꯕ ꯇꯥꯔꯦ ꯃꯐꯝꯁꯤꯁꯨ ꯃꯤ ꯂꯩꯇꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯏꯆꯥ ꯑꯅꯤꯅ ꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯣ ꯌꯥꯔꯗꯤ ꯍꯜꯂꯛꯅꯕ ꯇꯧꯒꯦ ꯄꯤꯕꯥꯅ ꯄꯥꯕꯨꯡ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯟꯅꯖꯔꯝꯒꯦ ꯏꯃꯥꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯍꯣꯠꯅꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯀꯨꯟꯖꯣꯅ ꯃꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄ꯭ꯔꯦꯝꯅ ꯄꯥꯕꯨꯡ ꯏꯃꯥꯁꯤ ꯀꯔꯤꯝ ꯇꯧꯔꯣꯏꯗ꯭ꯔꯥ ꯕꯨꯡꯉꯣ ꯅꯃꯥꯁꯤ ꯀꯔꯤꯝ ꯇꯧꯔꯣꯏꯌꯦ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨ ꯏꯁꯣꯔ ꯂꯩꯔꯤꯗꯅ ꯗꯣꯛꯇꯔ ꯊꯣꯛꯂꯛꯄ ꯉꯥꯏꯔꯁꯤ ꯍꯌꯦꯡꯁꯦ ꯑꯃꯥꯏꯕꯤ ꯂꯥꯛꯅꯕ ꯍꯥꯏꯅꯗꯅ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯅꯃꯥ ꯑꯃꯨꯛ ꯁꯣꯛꯆꯤꯜꯂꯛꯄꯁꯤꯗ ꯐꯔꯛ ꯑꯃ ꯇꯥꯒꯗ꯭ꯔꯥ ꯈꯜꯂꯤꯅꯦ ꯄꯥꯕꯨꯡꯁꯦ ꯄꯥꯕꯨꯡ ꯏꯃꯥꯒꯤꯁꯦ ꯇꯪꯗꯥꯡꯕ ꯑꯃ ꯈꯪꯉꯒ ꯇꯧꯔꯁꯤ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗꯣꯛꯇꯔ ꯊꯣꯛꯂꯛꯂꯝꯃꯤ ꯀꯨꯟꯖꯣꯅ ꯗꯣꯛꯇꯔ ꯑꯅꯥꯕꯁꯤꯕꯨ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯃꯀꯣꯛꯇ ꯈꯔ ꯀꯟꯅ ꯌꯩꯁꯟꯈꯤꯕ ꯑꯣꯏꯕꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯤ ꯈꯔ ꯇꯞꯀꯅꯤ ꯆꯤꯡꯅꯕ ꯀꯣꯛꯅꯕ ꯑꯦꯛꯁ ꯔꯦ ꯂꯧꯊꯣꯛꯂꯒ ꯌꯦꯡꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯄꯣꯊꯥꯖꯔꯅꯤ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ 6-9 ꯂꯩꯕꯤꯔꯣ ꯀꯨꯟꯖꯣꯅ ꯐꯅꯤ ꯗꯣꯛꯇꯔ ꯀꯨꯟꯖꯣꯗꯨ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯕꯨꯡꯉꯣ ꯄꯤꯕꯥꯗ ꯐꯣꯟ ꯑꯝꯇ ꯇꯧꯈꯣ ꯄꯥꯕꯨꯡ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯄ꯭ꯔꯦꯝꯅ ꯄꯤꯕꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯁꯣꯝꯗꯒꯤ ꯄꯤꯕꯥꯅ ꯍꯜꯂꯣ ꯄ꯭ꯔꯦꯝꯅ ꯄꯤꯕꯥ ꯄꯥꯕꯨꯡꯅ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ ꯍꯥꯏꯌꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯄꯥꯗ ꯐꯣꯟ ꯑꯗꯨ ꯄꯤ ꯀꯨꯟꯖꯣꯅ ꯄꯤꯕꯥ ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯏꯆꯥ ꯍꯣꯏꯅ ꯈꯔ ꯋꯥꯕꯤꯕ ꯇꯥꯔꯦ ꯗꯣꯛꯇꯔꯅ ꯃꯐꯝꯁꯤꯗ 6-9 ꯂꯩꯔꯣ ꯍꯥꯏꯔꯦꯅꯦ ꯑꯗꯨꯅ ꯌꯨꯝꯗꯣ ꯏꯆꯥ ꯑꯅꯤꯅ ꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯣ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯄꯥꯕꯨꯡ ꯉꯟꯅ ꯂꯥꯛꯂꯒꯦ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯐꯖꯅ ꯂꯩꯕꯤꯔꯣ ꯑꯩꯈꯣꯏ ꯐꯅꯅꯕ ꯑꯗꯨꯝ ꯁꯤꯟꯖꯔꯝꯂꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡꯁꯨ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯄꯤꯕꯥꯒ ꯁꯅꯤꯒꯗꯨ ꯁ꯭ꯇꯗꯤ ꯔꯨꯝꯗ ꯆꯪꯉꯛꯂꯝꯃꯤ ꯃꯕꯥꯅꯤ ꯆꯪꯉꯛꯄ ꯎꯕꯗ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯇꯤꯡꯉꯛ ꯌꯦꯡꯅꯔꯝꯃꯤ ꯃꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯄꯤꯕꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯟ ꯅꯣꯏ ꯂꯥꯟꯅ ꯈꯟꯅꯣ ꯃꯦꯗꯥꯝꯗꯣ ꯁ꯭ꯇꯤꯌꯥꯔꯗꯒꯤ ꯑꯣꯟꯊꯕꯗꯒꯤ ꯗꯣꯛꯇꯔꯗ ꯄꯨꯈꯠꯈ꯭ꯔꯦ ꯄꯥꯕꯨꯡꯒ ꯄ꯭ꯔꯦꯝꯒꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯏꯕꯥꯅꯤ ꯁꯦꯟꯅꯕ ꯇꯥꯔꯦ ꯅꯣꯏ ꯀꯔꯤꯝ ꯈꯟꯒꯅꯨꯀꯣ ꯉꯁꯤꯒꯤꯗꯤ ꯉꯟꯅ ꯄꯣꯊꯥꯅꯔꯨꯔꯣ ꯑꯁꯣꯛ ꯑꯄꯟꯁꯨ ꯌꯥꯎꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝꯗꯨꯁꯨ ꯔꯨꯝꯗ ꯆꯪꯅꯕ ꯊꯣꯛꯂꯛꯀꯦ ꯇꯧꯕꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯃꯌꯥꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯂꯝꯃꯤ ꯁꯅꯤꯅ ꯀꯩꯗꯧꯔꯒꯦ ꯁꯅꯥꯅ ꯀꯤꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯁꯤꯗ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯝꯃꯤ ꯁꯅꯤꯒ ꯄꯤꯕꯥꯒꯗꯨ ꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯒ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗꯦ ꯁꯅꯤꯅ ꯀꯅꯥꯝꯇ ꯂꯩꯇꯦꯗ ꯅꯣꯏꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤꯗ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯕꯥꯒ ꯁꯅꯤꯒꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯝꯃꯤ ꯁꯨꯝ ꯂꯥꯛꯄꯗ ꯅꯥꯀꯟꯗ ꯂꯩ ꯍꯧꯔꯤꯕ ꯃꯔꯛꯇꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯃꯌꯥꯝ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤꯕ ꯑꯗꯣꯝꯗ ꯄꯤꯕꯥꯁꯨ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯁꯅꯤꯅ ꯄꯤꯕꯥꯒꯤ ꯈꯨꯗꯥꯡꯗꯨ ꯐꯥꯔꯒ ꯍꯥꯏꯔꯛꯏ ꯚꯥꯏ ꯃꯇꯝꯁꯤ ꯊꯦꯡꯉꯦ ꯆꯪꯉꯨꯔꯅꯨ ꯑꯉꯥꯡꯁꯤꯡꯁꯦ ꯔꯨꯝꯗ ꯆꯪꯍꯟꯅꯕ ꯇꯧꯁꯤ ꯁ꯭ꯋꯤꯇꯤ ꯍꯣꯏꯒꯤ ꯔꯨꯝꯒꯤ ꯄꯥꯔꯇꯤꯗꯤ ꯃꯁꯥꯒꯤ ꯔꯨꯝꯗ ꯂꯩꯍꯧꯔꯦ ꯁꯅꯥ ꯍꯣꯏꯒꯤ ꯄꯥꯔꯇꯤꯗꯤ ꯃꯊꯛꯇ ꯑꯣꯏꯕꯅ ꯀꯥꯔꯛꯂꯝꯃꯤ ꯔꯨꯝ ꯌꯧꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯃꯤ ꯑꯃ ꯐꯠ ꯂꯥꯜꯂꯒ ꯆꯠꯈꯤ ꯁꯣꯅꯤꯌꯥꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯂꯥꯟꯈꯤꯕꯗꯨ ꯎꯍꯧꯕ꯭ꯔꯥ ꯅꯣꯏ ꯎꯍꯧꯕ꯭ꯔꯥ ꯑꯩꯗꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯄꯤꯕꯥꯅ ꯏꯆꯟ ꯀꯔꯤꯝ ꯈꯟꯅꯨꯀꯣ ꯁꯦ ꯅꯕꯨꯡ ꯑꯅꯤ ꯂꯩꯔꯤꯁꯤꯗꯤ ꯆꯪꯉꯣ ꯔꯨꯝꯗ
nupi taretusu room da changkirami pibaga saniga su kumtharaklami room tamna ani do wari sara sarga laklami room yauraduna ani do changlaklami nupa ani do uirum tumtharakpaga bathroom da mi ama irujabagi makhol taraklami nupa ani do mamit khangpang pangthok naraklami pibana bai asuk tiang kan sida bathroom da ising thadokwi makhol taribasi kana horijano ai su khangdi nang chap mane salagi yengusira tanti tali he adu parese imon sengna ba yengursi masi haraga ani do bathroom tamna lakami thongjin mapan da lepaga sanina hanglakami kanano bathroom da leiri do kanam tadi khumlakte kanano haibane manung da leiri dubo sukum kumlaktabaduda thongdu illaga yenglami thong hangubu matamdadi kanam ta leiramde adubo bathroom ki shower adudi tharaga lermi sanina changsilaga shower du muthatlamaga lakle ani do sanina aidi tanbu tale mafamse leidobaga sum kibam yauri adu ai khoina tadati kana lege pating pangnaba hoine adubudi chumba asumna numit simasu haukirami ayuki pung manga tarakpa adwaida warden du hostel da yauraklami mayam dudi study room da lairik panarami warden du study room da changlaklami aduga hairi noi mayam lairik paramidana paro ai madam sakhi gi manak tamda chalukige masi haraga room adudagi thoglai lembina mem madam sakhi do ngarang stair dagi onthabadagi hospital da laikhibane warden do ngakna kaino haisibo kamaino ontharino mem adudi chap chabadi khangjadre madam sakhi gi da laiba iyamba ani laibane aduna ngarang laklaga ekhoi da hairambane oh phare adudi lairik to pajaro ai hangaga ngayak lairaga chalusu chalage masi haraga warden do thokre ngayak ki matung mayam do college sanakre kunjona masanu pada hairakmi bungo ayum phawo chalukige aduga hostel do su numit nita suti thadoke phare namana ba ani do su waram lani tawrise phare dudi pabung amuk chalukige ko hoi pabung na phani khanbado adum tawiramo hoi pabung chale ko ngai hakki matung kunjo su yum yauraduna changlakmi pibana pabung ima dubu doctor na kari harike doctor na pudi kaisu thuido pudi tawraroi hairi ado pabung lakli base atai ge nate hostel si numit nini da suti thadoke tawbani ai khoina su phajana sena bangamdre tawrise sanina pabung na haribaduna phagadra khale nasana su kunjona pipa nang chalaga warden do amta kaurso pabung go wari amta sanake pabung na sa kauzaruke warden sir kai habigadabano ai khobui bu atai gi nate dai bema noi madam su solga lere ai khoina sunoi bu sena bangamdre aduna numit ni da suti thadok lani hostel se horen nangna angang singi parents singda phone ta holaga haihan kro aduga humni chanba numitta mafam sida lakna bhai ko phani sir ai phana basinjarake ado madam do bu kamai torke ai su laksira khanjaram bani sir kaisu thoido padi tawra roi haire doctor na budi madam su yam thuna phaba oirasano ai amo chacharu ki sir hoi gari ki katana lep leita chatpana oirare numidang gi matam do pung taruk taba matam ni mayam do chak chanarami leiriba table du da sana hoigi party du mai onsinaraga chaminarambani lembi ga sana ga mayuk nana phaminari sana du chak chana lembi da wa ama haigena mamai nongkhalakbani adubo chap lekre lembida munna yengaga adumak leikre sanado sanagi mawongduda mayamdo sanada yengnaraklami lembina sanagi makutta nomaga hangai sana kaitorge nangna adu munna yengidubo
sana kauri si tabro mangaga leiramba sana du masadu ikhang khangna lenglaga pakat na hari lembi nangi maningda lepi banu pidu kanano sana gi wahi du da mayam du lembi gi maningda yengnarami adubu kanamta leibadi uramde jenitana sana gi lengjum da pairaga sana nang ngawrbo kanamta sulepte kaidanu lepibo adumak ki na hari to lembi gi maningda lepi banu pise noyamta udabraba mamai se tangkhai mamai na chakre thangna lenkhibagi mamai su sangna masam su yam sangi ai masak si ubadi yam ki masi harga makut anina mamai du khumlaga leikre sana na hariba misak si kana amatana uramde sana mathantana urami lembi su sum leirambadagi mamai du makhada khangnon non thaki lembi na mamai non tharaga sum leibaduda asana lembi gi lengjumda nomaga hangi lembi kaidorage lembi do wahi amata kumlak lamde ngai hak tumin leiruraga lembi mamai do fat nongkhalak lami lembi na mamai nongkhat pa matam dadi akiba magi saktam ni uriba mamit mana ngangsang ngangna mamit mana do krok krok olaga sorga do phuina holaga leiri lembi na khangudana tawruk liba matawduda leiriba mayam dudi ingak ngakna yenglaga leinare manakta sangsin basuki nare sanadu kina lembi gi manakta sangsil laga lengjum du paira ga harak lami lembi kaidorge nang sadon waitrabo lembi saungna sanabu inthorak lami sapu du kanman kibana sanadu laptak na leiriba table du da yesil laga takre lembi du phuk hogal laga kitchen tamna laklami mayam du kibana hantok narak lami kitchen da chak thong na balaiba nupi ani du lembina changlak leba sahum du da ingak ngak na yengrami lembi du kitchen du bo koilei leiraga yenglami lembi gi matau du kariguma posak ama koithi thibagi matau ni gita na hai ibema kai pamano nangbo nangna thiribu karino hangli badu khumlak lamde laptak na leiriba thang du uraduna par changsilaga thang adu paikhatlaga munna yengaga leiri kitado pakhatna lat tawna hari bema nang thangdo karida senaga haibano hanglibadu khumdabida mapanda sahum naina adumak thokre nupi ani dusu pakhatna lembi bu tanaraklami lembina thang ama pairaga tholakpaduda mayam dudi kibana chenthokna kre sana hoigi kangbu dudi mafam duda adumak leiri sanana pakat boy kari boy lembi da hairak lami lembi thang du kaidok doino thang thamo lembi ngang ni badu tati mafam du bu koilei leiraga yenglami madudagi khanghaude pairi ba thang aduna makut tu da lensilami lembi gi khudang dagi sentharak ba I aduna mafam du ikheng tan thale leiram liba mayam du pakatna sensinnarak lami sanana pakatna satkhraga kunjoda pau pumba adu tamlare kunjo piba husu pakatna lai kitana magi iliba phi adu dagi segairaga lembi gi makhutta yesin birami mayam changdana lembi bu kitchen dagi thang torak lami madu ubada kunjona pakatna hai piba pabung gi gari do thogdoro chalo theng thakrabadi afabu oiraroi hoi pabung masi haraga pibadu gari thongdokpa chatkre ngaihakki matung makhoi ama anina tawraga lembi bu anakpa clinic amada pukhalami wardena angangsa asana sagi room da changnaro mayam dusu magi room da changnakre sanaga jenita gadi lembi pukhatpadi yaukre room dani asana kari matawna tawrisibo handak hostel sil tawrisibo purnima nai aduni ꯑꯩꯈꯣꯏꯗ ꯊꯣꯛꯂꯛꯂꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯣꯅꯤꯌꯥꯅ ꯑꯩꯗꯤ ꯁꯨꯝ ꯀꯤꯁꯜꯂꯛꯏ ꯃꯐꯝꯁꯦ ꯂꯩꯗꯧꯕꯒ ꯇꯜꯂꯛꯑꯦ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏ ꯅꯪꯗ ꯅꯠꯇꯦ ꯑꯩ ꯐꯥꯎꯕ ꯂꯩꯕꯁꯤ ꯀꯤꯔꯕꯅꯤ ꯍꯌꯦꯡ ꯌꯨꯝ ꯍꯟꯈꯤꯕꯗꯒꯤ ꯍꯣꯁꯇꯦꯜꯗ ꯆꯪꯉꯛꯇꯕ꯭ꯔꯥ ꯈꯪꯗꯦ ꯇꯥꯟꯖꯥꯗꯨꯗ ꯔꯨꯝꯗꯨꯒꯤ ꯃꯊꯛꯇ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯑꯁꯥꯅ ꯉꯥꯏꯈꯣ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤꯁꯦ ꯀꯥꯏꯗꯅꯣ ꯃꯈꯣꯏ ꯃꯔꯤꯗꯨ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯑꯗꯨꯒ ꯁꯨꯁꯤꯇ꯭ꯔꯅ ꯍꯥꯏꯔꯛꯏ ꯇꯞꯂꯞꯅ ꯔꯨꯝꯁꯤꯒꯤ ꯃꯊꯛꯇꯒꯤ ꯅꯠꯇ꯭ꯔꯣ ꯃꯈꯣꯜꯁꯤꯕꯣ
Sonia kamai tuk tuno ai di sa sibu nik puni atre Purnima na hai kan toruse tumna toruse asumna makhoi mari tu tumna ki ahing nong yai ki pung tarani thoi chap chana tabu matamni asadu mikap thonglak lami tum thaba yada amada muk on tawtun leri khanghode asadu longna phuk launa hawkal aga phamung mayai duda khongrai chalaga phammaga laikre makok tusu nak hieta koilei leiraga yengli Purnima du mamit uirum tawraga yawolakpada asana phamung mayai da phamlaga leirambaduda mamit khangpang pangthoraklami asadu phamlambadagi phuk hawgalaga thong tamna chatkre Purnima na asa thenga ka sida kaidunu chalidubo Purnima na nganglibadu tadi thong adu hanglaga adumak thokre asadi Purnima na pakatna tumliba Sonia ga Susitra gadu hawduklami Sonia Susitra tabro amta kulose asadu ko butata kai opan thokre amta tanaruse Sonia ga Susitra gadu mikap thoglakami Sonia na itan tan hairaklami kaidorage Purnima nunga labo hawdora isibo aina sondu pakale asado opan thokre haiba kawbuga tadi amta thiru saiba Sonia ga Susitra gadu mamit khanglau lau thoraklami aduga pakatna kaino haisibo hausipu pung kya takrage Purnima na pungbudi nongyai gi tarani thoi chap chana tare nupi ahumdo asabu thiba tholaklami ahumduna sum lakpada leiriba istiar leibadugi makhada makhol ama taraklami ahumdo kina sangsilaklami yenglubu matamdadi asadu uchi ama pairaga charaga lerami tauramliba mataudu ubada ahumdo pakatna maning khangan hali asadu hawgalaga chenkige tawi Susitrana khonglei thuna chensilaklaga asagi khwangda kolaga pharami asadu sauna pharakliba Susitragi makhutuda yana kanna chiglakami khanghodana chiglakpaduda Susitradu kanna lauraga thadoki asadi istiar mathaktuda kanna chenkhatkre Purnima ga Sonia gadu pakatna Susitragi manakta sangsilaklami Sonia na bai kam soke Purnima na sidi yam soe hidak hapuse warden manak chaluse Susitra du anabudu khangna hari bai ai anabasi kona yengase asado hana amta thirukisi khudong thiba thokku tare Purnima na ngawrba nangbo asuktina soisi udro warden bu sawdorga Purnima thiminaruse lao Sonia na bai Purnima na harisina pumnamaki phabu oirani lao masi haraga Purnima ga Sonia ga du sambiraga warden manak tamna lakami Purnima na Madam tabro madam thong siam tang piu madam warden du nungai na tumlambani mapanda mabu hanjin kawbagi makhol tarak paduda uirum hawgalaga thong adu hangdoraklami thong hangbaga leiramliba fibam du obada uirum tawramba warden mamit khangsing singkre aduga pakat na hari Susitra nakutudi kaidawda soino yam thina sokku malene Susitra makhutudagi tarakba iduna mafamdu I ngakta ngaire Purnima na madam dagi hidak hapken laksabane warden du ga tawraga Susitra gi makhutu hidak hapirami hidak hapadu loibaga Susitra pakatna asadom ta thiruse makaida lerangane warden du ingakna kaino nuna haisibo asuk thenga kansidabo asado kai chakrino Sonia na madam akhoi mikap tholakpada asado leiramdabadagi thiba tholakpane mana chenkige tawbada Susitra na pharubadani asana Susitra gi makhutta chiglamlaga chenkibani ngasaida thokiba thodoktuga haujik tariba wahaisiga warden madila wai luton satkre warden na lao angsa masi haraga makhoi maridu asabu thiba hawraklami leiba hostel ki mafam sinba thungna thirure adubo phangdre kona thangda mapanda thoklaklami sum lakpada garden oi kari oi tawba ikhong pareng sana horiba mafamduda nupi amana hikna kappagi khonjel ama taraklami khonjel aduda chatlamba maridu chop lepi aduga kappagi khonjel tariba adomda yengthorklami maridu
mafamdu tamna tapna sangsilami yaugadaba kitang ngairakanda kaplambadu chap lepkre maninglomda lei pareng sana thariba adomda oina amuk kappadu makol tarklami tawriba matawsiga nupi ngaktaga oire kibanasu yadre maridu kina maning onthoklaga tapna sangsillaklami mafamdu yauba matamdadi asadu chaifam naina soklaga gyan mangaga targa lerami makhoi marina tawraga asaburum tamna puraklaga first aid pibirami asagi masadu ayambana sokpo oibana first aid tawba matamda khara kuina changami tawriba thabaktu loirakpa matamdadi pung 3:30 tare wardena nongsu nongandore ngayak tumthanaroko madam su ngakta potharuke purnimana hoi madam nongalamdai da tumna khiba oibana purnima hoidu mikap thoklak lamte warden madi ahing tumdena hogut tabadi yadabanina fana warbasu hogut laga magi nongmagi tawpham thokpa sintha pangkre mayam breakfast loinaraduna study room da lairik panarami warden su study room da changlaklami suitina ma'am purnima hoigi room gi miyam ta ude kaidobaga yauge ngarang thokiba thodok singdudi hairuba yadabanina wadu thaidoklaga hairaklami asado ngarang lai hokana howe haibani adugi aina thoglakano hairabani tanjaduda warden dugi phone du ring khinglaklami kanano khanna yengi kunjo oirambaduda phone du paikhatni kunjona niru kai hagi sir angang singtu parents sing laklati ningthi jana chalangroko lembi hoi soren pungani adwaida research to bu yarani haye ai laktri fawa niru no war suwana kharichen bi patare phani sir ai atum tawsigi asi haraga phone adu thamkre purnima do uirum tawraga nakyet yenglamlaga amuk tumthage tawbaga karikumba ama ukhibaduda mamitu khangsing singkre tapli yeng thorklami kachin waiduda nupi ama masam mana isang sangna mamaidu dakphum tanasu yengphum khangdraba nupi ama leirambaduda purnima madi lawai luton satkraduna kan hekta lauraklami purnima na kan laurakpududadi susitra su mikap khangthok thoklaklaga pakatna hangai purnima kaidorgi ngatana hek lauri dubo purnima masadu adumak pakatna kina lat tawna hari asikasingi wal manakta nupi ama leikre purnima na hariba mafamduda susitra su yenglaklami adubo mafamdudadi kanamata leiramdre susitra na nang hariba mafam sidadi kana su leitana nangi wakal oiramniye ai image simak nani uhoribase yarese makhada brush tawruse asadi ngayak pothajarasanu hawdokpirarusi asi hairaga susitraga purnima gadu makhada kungkre room aduda asam mathanta tum hore ani du yauraduna changlaklami leiriba washroom duda mi ama leibagum ising thadokpagi makhol ama tarklami adubo ayuk oibana ani du kani su khanjilude mi changbo oiramgani khana ani du brush tawba hokre ising thadokpagi makhol tarambadu chap lepkre makhol amatta takidre phana kuina leiraba fawba karimta hairaktabaduda brush tawramba ani du kanano khanna yengnarami karisu khalamdaba ani du masa singdu akiba phawraklami susitra du mai mit taba loiraga toilet changgena mamai phat leithorakpani adubo musuk muba mi ama leppaga leirambaduda khangprek khangna maning khangan hanbada khongpham chahodraduna makhong adu leithekhi khanghodana susitrana tawrukliba mawongduda purnima du pakhatna sensilaklami purnima na kamai torino phajana to yadro susitra makhong aduda paisilaga khongse leithekra male lose ai khut chambigese nang suda sadiba handak toriba mayamse khanda khanjalurbradi isase tubu chungi purnima na susitra bu sambiraga room tamna laklami room yoramdai adwaida warden niru du thengnarami niruna susitra kaidorgena khongdubo susitra na ma'am brush tawba loiraga hogolakpada khongpham chahodraduna khongse leithekre
Warden adudi samdudi yararoini torisidi asida khara chalaga khong samba halama leibane adu kauraga samalasi nang ngaiak room da potharuro hoi mem asi haraga ani do room da changlaklami Purnima na Susitra bo phamung aduda ningthina potha halamlaga asagi phamung lomda yenglakpani adubo asamadi phamung duda leiramdre asa leiramdabaduda Purnima do ingak ngakna akoibudu yengi adubo leiba udi Purnima na Susitra da pakatna hairaklami bai asa leiramdre kaida chirkrajano Purnima gi wahi aduda Susitra pakatna yenglakami asa leitabduda ani dudi pakatpani yadre Purnima na rumduda koithi thirami adubo phangba kauba leite tanjaduda warden duna ahal ama purga changlaklami warden Susitra nangi na khongdo ahal sida yenganse asi hairaga yenghalami ahal aduna Susitra gi makhong adu pairaga nangi sidi singli thupani dana kashu tawroida ima tawbige ko asi hairaga ahal aduna Susitra gi makhong adu sembirami Purnima na kanagumba ama thibugum mamittuna koyeng yengbududa warden du jingnarap tawni yengi adubo ahal adu leibana hangba nungaitraduna warasuwana ahal chatkiba ngairagi khankre ahal aduna sese semabani kashu tawroida ado na khongsi thangaga chalukinuko Susitra na hoine Susitra na ahal adugi dakhina tawraba matung ahal adu mafam adudagi chatkre ahal aduna hek chatkibaga warden aduna Purnima da onsilaklaga hairaklami Purnima kaidore kanano nang thiridubo Purnima na hai mem Susitra ibani na room changlakpada asado phamung si tummaga lehobani adubu leiramdre ngasaidagi thibani phangdre kadai mana chalamdo sibo wahaido tabada warden masu pakatpani yadre Purnima ga warden gana tawraga asabo room mapanda koithi thiba horakle Susitra di makhong yadabana phamung duda phamlaga adumak leire tanjaduda Susitra na phamliba phamung makhaduda mi amana sor chawna honbaki makhol ama taraklami makhol duda tuminna phamlamba Susitra masa adu swailawi Karino khana ki sukina phamung makhaduda tapna yengtharaklami phamung makhadu yenglubu matamdadi asadu khuru konsilaga mamit nama ilaw lawna masadu thok nomaga leirambaduda Susitra madi khangkre asana aduk masa ngamdana tummaga lehoraga asumna karamna leiramlibuno khanbada Susitra madi wakhal thoktre Susitra masagi akibadu fatharaga tablapna hairaklami asa nanga duda kaidorino thulo Susitra na hairiba wadu taramde madugi mahut nokmi toksilai matang duda warden ga Purnima ga du room aduda changlai warden na Susitra asa changlakpro mapanda di amta lehodre Susitra na kangkhada makut na thilaga makhasida leikibane aina thulo haibisu yadi warden ga Purnima ga du phamung makhada yengtharaklami adubo asa madi leiramdre Purnima na Susitra sidadi asa leisuleitana wahi aduda Susitra madi ingak ngakre haujikta lehobadu leite hairakpaduda masu yenglaklami tasena asa madi mafam aduda leiramdre matangduda mapandagi warden bu kauraklami warden du thoglak kaidore suiti na mem parents sing lakna hore adugi kaubulak chabani phare chalamo mem su lakna batawrage ko hoi mem asi hairaga suiti du makhada kumkre warden du room da amuk changlak hairi tabna tawraga thiramo asado ai makhada kumdaba yadre parents sing lakna hairi asi hairam laga chatkre warden su Susitra ga Purnima ga du matha sabana su yadre Purnima du makhut anina makhwang metlaga room adugi mathak wai du sum koina leidaga yenglak matamda room adugi walda attach tobu upudugi mathakta asana tasilaga phamlaga leirambaduda khangna ima haina kanna lauraklami Purnima na laurakpaduda Susitra masu khangladun hari kadore
adu kana lauribadi Purnima tu kina upu adugi mathakta makhut thilli Purnima na thilliba adomda yengba matamda asana leiramliba fiwamdu ubada swai laukhduna masadu karino ba tawkhre phattaba thawai tu asa mangonda changkhiba oibana asa swai mangba ngamlibani haina asadu upu adugi mathaktagi yengtharaga akiba saktamda nokmi tawraga kumtharaklami matawduda ani dudi kibana Purnima na Suchitra bu sambiraga room aduge mapanda tholaklami Suitiga monaga do Purnima hoigi room da karaklami ani tu nata silaga kina leramba matawduda pakatna sangsilaga hangai Purnima Suchitra kaido bu yawrage napani bu kaido rage ba ani tu na kibana wa fa bu ngambu ngamda kina room aduda makhut thilami ani tu ki mong duda kaido rabono khanna Suitiga monaduga room duda changlakami adubo kari su tawram dabaduda Suiti na hari room sidi kai su tawti kaidano nabani na kidubo Purnima na phamungda satumbro Suiti na asa phamung sida lengdana dum sidi asa kai dawrake room mapanda kina leiramba ani dusu tapna changlaklami asana tumlaga leiramba duda ani dudi ingak ngakre Suiti na kai dobu yawge nabani bo jingna khrani khalladuna Purnima na hai singna khumlaklami Kashu tawtida ibani na wakal hena khanbanara mitta phattaba sum uba adugini oh aidi kai dawrabunu khallure ado akhoi di chatore noidi lobu lakhiroidro Suchitra na akhoi rungidi kanamata lobu lao haikidre numit nini khak oibana adum haidraba sida leira sena adum hainaraba monana oh phare dudi nusu nungaina leiro amu halaklaga pulasiko khoi nusu phajana chaloko Suiti hoi su chatkre mayamdu loina chana khraduna warden tu mathakta karklami wardena room du da changlakga wa ngangena ya ka thokpaga asana phamung du da tumlaga leiram baduda ingak ngak na yengi aduga hairi asada kaida leiramino Purnima na ngasai thokiba wari pumba loina leirami wardena sumaina sum leirabadi afabo oiradoi ai horen sar halakpaga numidang oirbasu amaibi ama kaururaga yengandrabadi yararoi Parese, sina si oikre, asado tapna hawdokpiro, chinya to semalo, aduga chakchana na batokse. Hoi mem, matam mana sum hawkibana nungthelgi pung ani tarakpa aduaida kunjoga tawraga lembi hoisu halakle. Kunjona, sasa, roomda phajana potharuroko, Jenitana, hoi sir, makoi mari tusu room tamna karaklami. Purnima na, noi mari sulaba, pareda. Akhoi amkhak leibase numaita leirami bani sanana hostel gi room singsi mi amatu urakti kai chana khrage loina yumda hanakre sarna numinini suti thabado asidagini sanana o aidi kawreda asumna makhoi taretu wari sanarami warden du kunjogi manakta laklami wardena sir hospital da leibagi wabudi waramgani ado karigumba matatana sitobuni sir Niru, kari tan saibano, chango, kunjoga nirugadu, leiriba sofa tuda, changlaklega phamlami. Tanjaduda, premga mamanaba aniga, mathaktagi kumtharaklibadu, kunjona uraduna, kausilaklami. Premna, kay hagi pabo, kunjona, bungo, sida pamo. Wakara tanadaba yatre. Premga mamanaba aniga leiriba sofa aduda, phamtharaklami. Warden aduna ngarangdagi ngasi phawbo thokliba thongdok pomba tamnari Kunjo wari do munna taraba matungda hairi Niru aisu khalibani adubo anabase mathang yaurukpasida ai ngamdre sir yaragadi ngasi numidang sida kauraga amta yengansi natrabadi afabo oirarui sir wafamdu tabada premadi masadu humang kanglakami mana tawkiba pomba khangladi khanbada 2012 ki October date 7 Bembemna hostel sida ahanba chunglakpa numini Bembemna leiriba room mayamduda magi room karambano khanna thiringi tanjani maningdagi Premna isan nangi room thiramiro khonjel du Bembem onthoklagi yengi aduga hoidada room 7 na chango harakpa leifom khangdre dadana khangadi amta takpiyo Prem Madi Bembem gi phajabada
pungau ngau kre hang libadu khumda tarang amada lai kre bem bem na prem gi mamai mapada makhut na hairaga kaurak lami tabru dada prem ikhang khang na ha tai prem na tawraga bem bem gi rum takpiram laga magi kada changlat laga phamung tu hiptharaga wakhal khalei bem bem si ai gi oidaba yadre haibagi wakhal da adumak leikre prem madi nong maki prem na bem bem bu sena balep lamde nong madi ikhang khangau dana bem bem du masa ngamdre rum aduda mathanta leirami ataidi study room da lai panari prem du tanja chare khana bem bem gi room aduda changlai aduga thong adu lok tokshin kre tum laga leiramba bem bem du mi changlak baduda tapna yenglak lami prem oiram baduda phuk hogat aga kari leirage dada afam sidla ide bem bem na hangli badudi khumda khai tapna bem bem tamna sangsilak lami prem gi mong tu da bem bem di hainadraduna mapan da chenthokhi gi tawi adubo prem na pharaga phamung da chingchili bem bem na kan lauge tawbada prem na bem bem gi ngaksam du da bakhut ani duna kan laithalami prem apam bagi mayaina afafata karino khangkhidre bem bem du ngaktang makhong du phidring kauram laga sor adumak hon khidre bem bem sor hon khidre khangbaga prem magi aningba pumba pangthokre madugi matung phamung aduda mapop kaida bem bem du hiphalam laga thoglakle matam aduda leimana pumnamak baishana melaga mana manina hen khidabani magi hostel amadi magi izat sokani khanbana premna kasu tormoida babu wakhalna oiramneba yengdrasu yabadubu kunjona hai madu yaroi ne bungo namana soktana hauju phawu leiribase khangba natra nangonda su thokiba thongtok to kawraba phare niro ngasigi numita yengdaba yadabani ai ngai hak leiraga maibi tu korurage hoi sir adudi ai amuk thokrage sanana hospital leirubagi sase hospital manam nam leire ai amta irujaru kige lembe jenita nabani dilu roidro lembina ngai hak leiraga lurage nang hana lururo phare adudi lururage ko asi haraga sanadu washroom da isai ngang tuna changlak nami sanana irujaba tangkhai chalakpada thong mapandagi khonjel amana sana haina kawrklami irujanamba sanadu khonjel duda chap leplaga tarmi amukasu kawrklami sana haina sana ahan badadi kari sukhalamde ngasai lembi hoisu irujani haikibaduda moina sanabu oiramni haina amuk irujaba hokre amuksu nakanda leiriba washroom tu thong hangtoklaga mi amana irujabagi makhol taraklami makhol aduda lembi hoi oiraboi ningladuna kawraklami lembi sukum kumlaktabaduda karino khana masadu iching chingnaraduna irujabadu khara thuna lusilaga thoklaklami sanana ngasai manungda leiringaida thong hangkhibagi mi ama irujaba takiba washroom adu thong ihang hangaga kanasu leiramde matau aduda pakat khraduna room tamna laklami sana ipa pakana changlakpatuda jenita na hanglai kaidori sana nangni iruja bazar khraga pakana laisina sanana aina iruja ringaida mi amana thong hangaga iruja ba makhol tabani aduga aina loiraga tholkum matamdadi thong ihang hangaga kanasu leiramde sanagi waduda mayamdo ingak ngakna yengnari mayam pakat naribadu phananaba lembina hari wakhalna ni khandu se sum khanjilaga hena phataba ngakto oirkani hainaringai tanjada makhoina nahan muk changkiba mafamdudagi nupi amana ningamdana kapagi khonjel ama taraklami numidang wairam go osilakpaga tarakliba khonjel duga makhoidi mihunama isu sudre makhoi taretu mapan thoklaklaga yenglaklami mafamduda kapagi khonjel tariba rum manungda mi ama leibagum thongdu kanna nomaga hango haibagi mongda thongdu nomli akhoina leiriba rum adu mathaktaga oire kibana warden leiriba mafamda makhoi taretu laklami wardena kaidorge noi pulba hongnarga laisina sanana wari pumba tamle aduga hari mem akhoi sida sum leirake asum hokibana numidangi matam oirare kunjona laitin gi thabak thoramda hairaba amaibi ama purga lakle
ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯐꯝꯗꯨꯕꯨ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯒ ꯃꯐꯝꯗꯨꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡꯗꯨ ꯅꯣꯡ ꯄꯨꯕꯒꯨꯝ ꯀꯟꯅ ꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯥꯏꯕꯤꯗꯨꯅꯁꯨ ꯃꯐꯝꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯃꯤꯠꯇ ꯎꯔꯛꯂꯝꯃꯤ ꯀꯨꯟꯖꯣꯅ ꯏꯃꯥ ꯃꯅꯨꯡꯗ ꯆꯪꯂꯁꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯒ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯑꯁꯣꯝ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯁꯣꯝꯗ ꯆꯠꯁꯤ ꯀꯨꯟꯖꯣꯅ ꯂꯝꯖꯤꯡꯂꯒ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯇꯔꯦꯠ ꯅꯤꯔꯨ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯂꯥꯛꯂꯤ ꯃꯐꯝꯗꯨꯗ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯊꯝꯂꯒ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯆꯤꯟꯗ ꯃꯥꯒꯤ ꯍꯩꯖꯕꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯁꯣꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝꯗꯨꯗ ꯎ ꯋꯥꯁꯤꯡꯗꯨ ꯇꯦꯛꯀꯗꯕꯗꯧꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯂꯝꯃꯤ ꯅꯥꯀꯟꯗꯒꯤ ꯁꯥꯎꯅ ꯉꯪꯉꯒ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯆꯠꯂꯨ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯈꯤꯕ ꯅꯨꯄꯥꯁꯤ ꯏꯈꯨꯠꯇ ꯁꯤꯅꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯛꯅ ꯅꯣꯛꯂꯒ ꯃꯐꯝꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯅꯔꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏꯒꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗꯨꯗ ꯂꯤꯔꯛꯂꯝꯃꯤ ꯅꯨꯄꯤꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯀꯥꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯥꯕꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈꯤꯕꯗꯨꯅꯅꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯗ ꯉꯁꯤ ꯐꯥꯎꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯅꯤ ꯋꯥꯐꯝꯁꯤꯡꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯁꯥꯎꯅꯤꯡꯂꯦ ꯑꯗꯨꯕꯨ ꯃꯆꯥꯅ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯍꯥꯏꯖꯔꯛꯂꯝꯃꯤ ꯏꯃꯥ ꯏꯆꯥꯁꯤꯕꯨ ꯐꯠꯇꯕ ꯊꯋꯥꯏꯁꯤꯒꯤ ꯃꯐꯝꯗꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯃꯥꯏꯕꯤꯅ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯏꯃꯥꯅ ꯐꯅꯕ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯈꯨꯔꯨꯝꯂꯛꯂꯝꯃꯤ ꯍꯦ ꯊꯋꯥꯏ ꯃꯐꯝꯁꯤ ꯅꯪꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯅꯪꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯒꯗꯕꯅꯤ ꯅꯍꯟꯐꯝꯗ ꯍꯜꯂꯣꯍꯩ ꯊꯋꯥꯏꯗꯨ ꯁꯥꯎꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯋꯥꯏ ꯂꯧꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯎ ꯑꯃ ꯐꯨꯛꯂꯒ ꯁꯥꯎꯅ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨꯗ ꯂꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯐꯠꯇꯕ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯂꯒ ꯑꯃꯥꯏꯕꯤ ꯑꯗꯨꯕꯨ ꯑꯣꯠꯄ ꯍꯧꯔꯛꯂꯝꯃꯤ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯍꯟꯗꯦ ꯃꯥꯒꯤ ꯉꯝꯖꯕꯤꯗ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯐꯝꯗ ꯍꯟꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯊꯋꯥꯏ ꯑꯗꯨꯕꯨ ꯆꯠꯍꯟꯕ ꯉꯝꯗ꯭ꯔꯦ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯌꯥꯝꯗꯨ ꯃꯐꯝꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯈꯥꯛꯅ ꯅꯣꯛꯂꯤ ꯃꯐꯝꯗꯨꯁꯨ ꯅꯣꯡ ꯆꯨꯔꯝꯗꯥꯏꯒꯤ ꯃꯇꯧꯒꯨꯝ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ ꯀꯟꯅ ꯑꯈꯥꯛ ꯑꯔꯥꯎ ꯇꯧꯔꯛꯂꯝꯃꯤ ꯀꯔꯝꯅ ꯊꯋꯥꯏꯁꯤꯕꯨ ꯃꯐꯝꯁꯤꯗꯒꯤ ꯆꯠꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯝꯕꯩ ꯑꯃꯥꯏꯕꯤ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯌꯦꯡꯂꯝꯃꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯅꯣꯏ ꯑꯍꯨꯝ ꯆꯪꯂꯒ ꯅꯨꯄꯤꯁꯤꯅ ꯂꯩꯔꯝꯂꯤꯕ ꯀꯥꯁꯤꯗꯒꯤ ꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯃꯐꯝꯁꯤꯗ ꯄꯨꯊꯣꯔꯛꯎ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯀꯤꯗꯤ ꯀꯤꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯆꯪꯈ꯭ꯔꯦ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯣꯏꯅ ꯄꯨꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯂꯦ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯄꯣꯠꯆꯩꯁꯤꯡꯁꯤ ꯃꯩ ꯊꯧ ꯀꯨꯟꯖꯣꯅ ꯄꯣꯠꯆꯩꯁꯤꯡꯗꯨꯕꯨ ꯃꯩ ꯊꯥꯔꯦ ꯍꯟꯗꯛꯃꯨꯛꯇꯤ ꯑꯃꯥꯏꯕꯤꯗꯨꯒꯤ ꯑꯔꯣꯏꯕ ꯍꯩꯖꯕ ꯃꯍꯩꯗ ꯈꯨꯔꯨꯝꯂꯛꯂꯦ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯩꯅꯨꯡꯗꯨꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯒ ꯈꯨꯔꯨꯝꯂꯒ ꯆꯠꯈꯤꯅꯕ ꯈꯨꯔꯨꯝꯂꯦ ꯊꯋꯥꯏꯗꯨꯅ ꯁꯥꯎꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯂꯥꯎꯕꯗ ꯃꯐꯝꯗꯨ ꯅꯤꯛꯄꯒꯨꯝ ꯇꯧꯏ ꯍꯟꯗꯛꯃꯨꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯊꯋꯥꯏꯗꯨ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯊꯋꯥꯏꯗꯨ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯊꯣꯛꯂꯛꯂꯔꯣꯏ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯊꯣꯛꯇ ꯏꯪꯅ ꯆꯤꯛꯅ ꯍꯣꯁꯇꯦꯜꯗꯨ ꯂꯩꯔꯛꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯏꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ ꯂꯣꯏꯅꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ